ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯒꯧꯔꯁ꯭ꯌꯥꯝ ꯍꯥꯎꯕꯤꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯔꯣꯁꯪ ꯑꯃꯗꯤ ꯀꯨꯟꯗꯥꯂꯩ ꯌꯥꯅꯗꯕꯤ ꯃꯧ ꯑꯅꯤꯅꯤ꯫ ꯃꯈꯣꯏ ꯂꯝꯒꯤ ꯋꯥꯍꯧꯗꯒꯤ ꯈꯠꯅꯔꯛꯄꯗꯒꯤ ꯌꯨꯝ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯂꯩꯅꯔꯕꯁꯨ ꯊꯣꯡꯒꯥꯟꯗꯤ ꯄꯨꯂꯞ ꯄꯨꯜꯂꯝꯃꯤ꯫ ꯑꯃꯅ ꯇꯧꯕ ꯊꯕꯛ ꯑꯃꯅ ꯀꯔꯤꯁꯨ ꯊꯧꯁꯥꯗꯅ ꯎꯁꯤꯠꯇꯅ ꯉꯥꯡꯏ꯫ ꯂꯩꯀꯥꯏꯅ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯅꯗꯦꯗ ꯍꯥꯏꯗꯅ ꯍꯥꯏꯅꯕꯗꯨ ꯃꯣꯏ ꯂꯧꯗꯦ꯫ ꯊꯔꯣꯁꯪꯒꯤ ꯅꯨꯄꯥ ꯃꯥꯏꯄꯥꯛꯅ "ꯍꯥꯏ ꯅꯨꯄꯤ ꯌꯦꯡꯉꯨ ꯊꯣꯡꯒꯥꯜꯁꯦ ꯎꯅꯥ ꯋꯥꯡꯅꯥꯅ ꯄꯨꯡꯆꯥꯏ ꯆꯥꯏ꯫ ꯁꯨꯝꯁꯤꯗꯨ ꯀꯗꯥꯏ ꯂꯩꯈ꯭ꯔꯦ ꯑꯃꯨꯛꯇ ꯄꯨꯔꯛꯎ." "ꯑꯦ ꯀꯔꯤꯒꯤ ꯅꯪꯅ ꯇꯥꯁꯤꯟꯗꯣꯏꯕ? ꯍꯥ ꯃꯣꯏꯅ ꯃꯔꯩ ꯇꯥꯁꯤꯟꯖꯖꯅꯤ꯫ ꯍꯣꯏ ꯕꯨꯡꯉꯣ ꯊꯕꯛ ꯐꯕ ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯔꯒ ꯅꯈꯥ ꯇꯥꯕꯁꯤꯡꯁꯤꯅ ꯎꯁꯤꯠꯇ꯭ꯔꯦ ꯇꯧꯔꯨꯅꯨ ꯅꯨꯡꯉꯥꯏꯅ ꯐꯝꯂꯒ ꯂꯩꯔꯨ ꯂꯥꯎ." "ꯑꯦ ꯅꯪꯁꯤꯅ ꯊꯕꯛ ꯑꯃꯇꯪ ꯇꯧꯒꯦ ꯇꯧꯕꯁꯦ ꯍꯦꯛꯇ ꯌꯦꯜꯂꯛꯏ ꯀꯔꯤꯅꯣ ꯁꯤꯕꯨ? ꯁꯨꯝ ꯆꯥꯏꯍꯜꯂꯒ ꯊꯝꯒꯗ꯭ꯔꯥ ꯍꯥꯏꯕꯅꯤ ꯍꯥ ꯃꯤ ꯂꯥꯛꯂꯒ ꯐꯖꯕ ꯊꯕꯛ ꯂꯥꯏꯕꯁꯤꯕꯨ." "ꯅꯠꯇꯦ ꯅꯪꯅ ꯑꯗꯨꯒꯤꯗꯃꯛ ꯑꯗꯨꯛ ꯌꯥꯝꯅ ꯋꯥꯔꯤꯕꯗꯨꯕꯨ ꯊꯣꯡꯒꯥꯜꯁꯦ ꯑꯩꯈꯣꯏ ꯈꯛꯇꯒꯤꯔꯣ ꯁꯤꯕꯨ? ꯍꯥ ꯑꯩꯈꯣꯏ ꯈꯛꯇꯒꯤꯔꯣ ꯃꯤ?" "ꯅꯨꯄꯤꯅ ꯉꯁꯤ ꯁꯣꯏꯔꯣꯏꯁꯦ ꯃꯤꯒꯤ ꯃꯃꯥꯡꯗ ꯅꯆꯤꯟꯗꯣ ꯌꯥꯝ ꯈꯨꯝꯕ꯭ꯔꯥ ꯍꯥꯏꯕꯕꯨ? ꯑꯣ ꯅꯪꯗꯤꯅꯦ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯅ ꯑꯗꯨꯝ ꯆꯩꯌꯨꯀꯣ꯫ ꯃꯤꯒꯤꯗꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯕꯗ ꯈꯤ ꯂꯥꯎꯅ ꯀꯤꯔꯤꯕ." "ꯑꯣ ꯅꯪꯒꯤꯁꯦ ꯑꯩꯁꯦ ꯑꯙꯥ ꯃꯣꯔꯥ ꯑꯣꯏꯌꯨ ꯁꯤꯔꯣ?" "ꯑꯦ ꯀꯅꯥꯅ ꯅꯪꯉꯣꯟꯗ ꯑꯙꯥ ꯃꯣꯔꯥ ꯑꯣꯏꯌꯨꯅ ꯍꯥꯏꯈ꯭ꯔꯒꯦ ꯍꯥꯏꯁꯦ? ꯀꯥꯟꯅꯗꯦ ꯅꯨꯄꯥ ꯑꯩꯈꯣꯏꯅꯤ ꯁꯥꯎꯅꯔꯒꯅꯦ ꯃꯤꯅ ꯈꯨꯕꯥꯛ ꯈꯨꯗꯅ ꯅꯣꯛꯈꯤꯅꯕꯅꯤ꯫ ꯑꯗꯨꯒꯤ ꯃꯍꯨꯠꯇꯅꯦ ꯑꯉꯥꯡ ꯂꯩꯔꯛꯄ ꯉꯥꯗꯣ ꯑꯃꯨꯛꯇ ꯁꯦꯝꯃꯨ ꯂꯥꯎ꯫ ꯑꯩ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯒꯦ꯫ ꯉꯁꯤꯗꯤ ꯉꯥ ꯊꯣꯡꯕ ꯑꯗꯨꯝ ꯆꯥꯊꯣꯛꯁꯤ." ꯑꯁꯨꯝꯅ ꯃꯣꯏ ꯑꯅꯤꯅ ꯉꯥꯡꯅꯕꯁꯤ ꯌꯨꯝꯊꯪꯅꯔꯤꯕꯤ ꯀꯨꯟꯗꯥꯂꯩꯅ ꯇꯥꯏ꯫ ꯀꯨꯟꯗꯥꯂꯩꯅ ꯃꯣꯏ ꯇꯥꯔꯁꯅꯨ ꯃꯇꯥꯒꯨꯝ "ꯍꯣ ꯂꯩꯀꯥꯏꯁꯦ ꯑꯍꯥꯎꯕꯗꯤ ꯆꯥꯕ ꯐꯪꯖꯗꯕ ꯑꯗꯨꯒ ꯆꯥꯕꯗꯤ ꯌꯥꯝꯅ ꯁꯥꯕ ꯃꯤ ꯌꯥꯝꯅ ꯂꯩ꯫ ꯃꯃꯤꯡꯗꯤ ꯄꯟꯅꯤꯡꯗꯕ ꯃꯤ ꯇꯥꯁꯅꯨ ꯃꯇꯥꯒꯨꯝ ꯂꯥꯎ ꯂꯥꯎꯗꯨꯅ ꯉꯥꯡꯕ꯫ ꯃꯁꯤꯗ ꯊꯥꯎꯗ ꯃꯔꯣꯏ ꯈꯔ ꯉꯧꯔꯒ ꯉꯥ ꯊꯣꯡꯕ ꯁꯥꯕ ꯑꯣꯟꯊꯣꯛꯅ ꯅꯣꯛꯅꯤꯡꯈ꯭ꯔꯦꯗꯀꯣ." "ꯑꯣ ꯅꯨꯄꯥ ꯁ꯭ꯋꯥꯏꯁꯤꯕꯨ ꯀ꯭ꯋꯥꯛ ꯌꯥꯝ ꯈꯣꯡꯉꯤꯗ ꯅꯥꯎꯔꯤꯗꯨ ꯇꯧꯔꯒ ꯑꯃꯨꯛꯇ ꯀꯥꯞꯄꯨꯕ꯫ ꯅꯨꯡꯁꯥꯅ ꯁꯥꯒꯠꯂꯛꯄꯁꯤꯗ ꯀ꯭ꯋꯥꯛ ꯃꯈꯣꯜꯁꯦ ꯑꯣꯟꯊꯣꯛꯅ ꯇꯥꯅꯤꯡꯈꯤꯗ꯭ꯔꯦ ꯑꯁꯦꯡꯕ." "ꯍꯩ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯒꯤ ꯀ꯭ꯋꯥꯛꯅꯣꯅꯦꯍꯦ ꯑꯇꯩ ꯂꯩ ꯑꯩ ꯊꯣꯡꯒꯥꯜꯂꯣꯝꯗ ꯑꯃꯨꯛꯇ ꯊꯣꯛꯂꯨꯈꯤꯒꯦ." "ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯣ ꯉꯥ ꯁꯦꯝꯃꯨ ꯂꯥꯎ ꯍꯥꯏꯔꯒ ꯀꯥꯏꯗ ꯑꯃꯨꯛ ꯆꯠꯂꯒꯦ ꯍꯥꯏꯕꯅꯣ? ꯍꯥ ꯅꯪꯒꯤ ꯃꯇꯝ ꯑꯃꯨꯛ ꯌꯧꯔꯛꯂꯕ꯭ꯔꯣ? ꯍꯥ ꯃꯗꯨꯒ ꯇꯧꯔꯛꯂꯕꯗꯤ ꯑꯩꯗꯤꯅꯦ ꯍꯥꯏꯕꯤꯗꯤ ꯍꯥꯏꯅꯤ ꯑꯩ ꯁꯥꯎꯖꯔꯛꯀꯅꯤꯀꯣ." "ꯑꯁ ꯁꯤꯕꯨ ꯋꯥꯅꯤꯅ ꯑꯩ ꯁꯥꯎꯖꯔꯛꯀꯅꯤ ꯀꯥꯏ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯨ ꯃꯤꯅ ꯇꯥꯔꯒ ꯅꯪꯅ ꯉꯝꯕ ꯃꯥꯜꯂꯣꯏꯗ꯭ꯔꯣ? ꯍꯥ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯈꯔ ꯊꯨꯅ ꯆꯠꯍꯧꯔꯒꯦ." "ꯇꯧꯅꯤ ꯅꯪꯗꯤ ꯃꯤꯅ ꯅꯣꯛꯅꯈꯤꯅꯕ ꯍꯥꯏꯗꯅ ꯑꯗꯨꯝ ꯇꯧꯔꯗꯧꯅꯤ." ꯀꯨꯟꯗꯥꯂꯩꯅ "ꯃꯁꯛꯁꯦ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦꯗ ꯃꯋꯥꯁꯤꯗ ꯉꯥ ꯁꯦꯝꯃꯨ ꯂꯥꯎ ꯀꯥꯏꯅ ꯉꯥ ꯌꯥꯝ ꯂꯩꯕꯒ ꯁꯥꯗꯅ ꯅꯨꯄꯥꯁꯤꯅ ꯃꯋꯥ ꯂꯧꯕꯤꯗꯅ ꯆꯠꯈ꯭ꯔꯦꯗꯅ ꯏꯆꯦꯅꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯅꯨꯡꯁꯤꯗ꯭ꯔꯗꯤ ꯅꯨꯡꯁꯤꯅꯗ꯭ꯔꯦꯗꯅ ꯀꯅꯥꯅ ꯃꯣꯗꯣꯂꯩ ꯆꯤꯡꯅꯤꯒꯦ?" ꯗꯥꯃꯨꯅ "ꯀꯩꯅꯣ ꯅꯨꯄꯤ ꯅꯪꯅ ꯃꯣꯗꯣꯂꯩ ꯀꯥꯏꯅꯒ ꯑꯃꯨꯛ ꯇꯧꯔꯤꯗꯨꯅ? ꯍꯥ ꯃꯣꯗꯣꯂꯩ ꯆꯤꯟꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯅꯁꯛꯇꯨꯒ ꯃꯣꯗꯣꯂꯩ ꯆꯤꯜꯂꯗꯤ ꯐꯖꯔꯅꯤ." "ꯍꯣꯏ ꯕꯨꯡꯉꯣ ꯑꯩꯅ ꯆꯤꯜꯂꯣꯏ ꯍꯥꯏꯗꯅ ꯆꯤꯟꯗꯕꯒꯤ ꯋꯥꯅꯤ꯫ ꯁꯦꯁꯦ ꯂꯩꯁꯥꯔꯤꯀꯥꯟꯗꯅꯦ ꯑꯩꯅ ꯆꯤꯜꯂꯛꯄ ꯅꯥꯆꯣꯡꯒꯁꯤꯗꯤ ꯃꯤꯅ ꯀꯜꯂꯛꯅꯔꯤꯕꯅꯤ ꯈꯪꯂꯕ꯭ꯔꯥ? ꯍꯧꯖꯤꯛꯇꯕꯨ ꯃꯧ ꯑꯣꯏꯔꯛꯄꯒꯤꯅꯤ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯂꯩꯕꯒꯤ ꯋꯥꯅꯤ." "ꯐꯖꯔꯝꯒꯅꯤ ꯐꯖꯔꯝꯒꯅꯤ ꯈꯥꯡꯕꯨ ꯉꯝꯖꯕ ꯀꯨꯆꯨꯗꯨꯗ ꯅꯥꯆꯣꯡꯒ ꯆꯤꯟꯕꯗꯨꯗꯤ ꯀꯔꯤꯗ ꯀꯔꯤ ꯍꯪꯉꯨꯔꯅꯤ? ꯅꯨꯄꯥ ꯏꯕꯥꯅꯤ ꯌꯦꯠꯅꯒꯨꯝꯁꯤ ꯃꯤꯅ ꯅꯣꯛꯅꯈꯤꯅꯤꯀꯣ ꯍꯧꯖꯤꯛꯇ ꯃꯣꯏꯁꯨ ꯌꯦꯠꯅꯕ ꯂꯣꯏꯈꯤꯕꯗ ꯉꯥꯏꯔꯤꯕꯅꯤ." "ꯑꯦ ꯀꯅꯥ ꯀꯅꯥ ꯌꯦꯠꯅꯔꯤꯕ?" "ꯍꯣ ꯅꯣꯏ ꯅꯌꯥꯝꯕꯗꯨꯒ ꯅꯇꯩꯃ ꯐꯖꯕꯤ ꯎꯇꯤꯟꯅ ꯃꯣꯔꯣꯛ ꯆꯦꯟꯕꯤ ꯃꯥꯟꯕꯤꯗꯣ ꯑꯗꯨꯒ ꯌꯦꯠꯅꯔꯤꯕ." ꯗꯥꯃꯨꯅ ꯇꯞꯅ ꯍꯥꯏ "ꯎꯇꯤꯟꯅ ꯃꯣꯔꯣꯛ ꯆꯦꯟꯕ ꯃꯥꯟꯕꯤ ꯀꯥꯏ ꯃꯥꯗꯤ ꯌꯥꯝ ꯐꯖꯕꯅꯤꯅ ꯏꯆꯤꯜ ꯏꯅꯥꯎ ꯑꯅꯤꯒꯤ ꯅꯨꯄꯤꯁꯦ ꯑꯁꯦꯡꯕ ꯐꯖꯕ ꯑꯝꯇ ꯍꯦꯛ ꯌꯥꯎꯗꯦꯗꯕꯨ ꯇꯧꯔꯤꯁꯦ꯫ ꯀꯩꯅꯣ ꯅꯪꯅ ꯑꯃꯨꯛ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯛꯏꯗꯨꯅ? ꯍꯥ ꯍꯩ ꯀꯩꯁꯨ ꯇꯧꯗꯦꯅꯦ ꯅꯁꯥꯗꯤ ꯌꯦꯡꯗꯅ ꯃꯤ ꯅꯣꯛꯅꯒꯅꯨꯅꯦ." "ꯑꯦ ꯑꯩꯅ ꯀꯔꯥꯏꯗ ꯃꯤ ꯅꯣꯛꯅꯔꯒꯦ ꯍꯥꯏꯁꯤꯕꯣ?" "ꯍꯣ ꯌꯥꯔꯦ ꯑꯗꯣ ꯃꯣꯏꯅ ꯀꯔꯤ ꯍꯥꯏꯔꯤꯅꯣ ꯍꯥꯏꯁꯤꯕꯣ?" "ꯍꯣ ꯑꯩꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗꯨꯗ ꯑꯃ ꯍꯩꯁꯤꯡꯕꯤꯗꯨꯅ ꯅꯨꯄꯥ ꯉꯥ ꯁꯦꯝꯃꯣ ꯉꯁꯤꯗꯤ ꯉꯥ ꯊꯣꯡꯕ ꯆꯥꯁꯤ ꯀꯥꯏꯅ ꯑꯗꯨꯒ ꯅꯣꯏꯅ ꯌꯥꯝꯕꯁꯤꯅ ꯊꯋꯥ ꯁꯥꯗꯅ ꯆꯠꯈ꯭ꯔꯦꯗꯅ ꯅꯣꯡꯃꯇ ꯑꯍꯥꯎꯕ ꯆꯥꯗꯕ ꯃꯇꯦꯟ ꯐꯥꯎꯕ ꯈꯥꯏꯗꯅ ꯌꯣꯠꯄ ꯃꯣꯏꯅ ꯉꯥ ꯆꯥꯁꯤ ꯀꯥꯏꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯁꯤꯗ ꯊꯥꯎꯗ ꯃꯔꯣꯏ ꯈꯔ ꯉꯧꯔꯒ ꯑꯗꯨꯒ ꯍꯥꯎꯔꯦ ꯍꯥꯎꯔꯦ ꯀꯥꯏꯅ ꯃꯣꯏꯒꯤꯗꯣ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯍꯥꯏꯒꯦꯅ ꯍꯥꯏꯔꯤꯕꯅꯤ꯫ ꯑꯗꯨꯗ ꯑꯩꯅ ꯑꯁꯤꯗꯒꯤ ꯂꯦꯞ ꯍꯦꯛ ꯂꯥꯎꯕꯅꯤꯗꯅ." "ꯑꯦ ꯀꯔꯤ ꯂꯥꯎꯔꯨꯔꯤꯕ?" "ꯍꯣ ꯇꯥꯅꯤꯡꯗ꯭ꯔꯦ ꯂꯩꯁꯨ ꯂꯩꯇꯅ ꯑꯍꯥꯎꯕ ꯆꯥꯕ ꯁꯥꯔꯅꯨ ꯍꯥꯏꯗꯅ ꯂꯥꯎꯔꯤꯕ." "ꯌꯥꯔꯦꯀꯣ ꯅꯪꯁꯨꯅꯦ ꯃꯤꯒꯤ ꯋꯥ ꯉꯥꯡꯅꯕꯗ ꯍꯦꯛꯇ ꯌꯥꯎꯗꯅ ꯂꯩꯔꯝꯃꯤ ꯅꯣꯡꯃꯗꯤ ꯆꯣꯞꯆꯅꯤꯍꯦ ꯃꯣꯏꯒ ꯑꯩꯈꯣꯏꯒꯁꯦ ꯏꯆꯤꯜ ꯏꯅꯥꯎ ꯑꯣꯏꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯌꯥꯅꯗ꯭ꯔꯦ꯫ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯗꯤ ꯃꯤꯅ ꯉꯥꯡꯅꯕꯗꯣ
kita yauradu kaidorage mina nathau leibra hairaklabadi nang kari khumdorige ha e aduga hairaklabadi chensillaga masamdo khudang yelaga hairedana e ekhoi ta saudabo nateda nupi si haiban itaidadi aidi kamaina samphoi doriba nangi sakta se ngamdangam do mal yari sang sila nakandagi tharo sangna laure ho lekai se mathau leitaba miwa ngangnaba yamna lei nakong se wai sik thaba lasing na men gai rasu lasing su leite ne yum si karai da no ma hong khrasira khangde kundalai haurakle tu mana khanaba se hek taubane ba aina som tanna leithokpagi wan nupa masidi khumjabadi mana kiba mankrani ayamukta khumluki yare ba khumuru no kaidoge mina taraga nokna kidabani handagi su mina dokna danaga lei as khange kai khanjarasana mana sok nanglaga akhoi sum tada legadro asumna damuna kunda leibu imungda namdana pusinkri tharo sangna karigi tumina sangkriba hausikti aseng mairabanina khumangam lamlaroinya mathodi tawge haidraga miwa gangnana lei haibanida masigi nupisida mawasida kari kaino pangdamda tamsinda ngasi tongan lengnari sini maipak idak ngauraga samlei eh nupi nga thongba loirabo ha chak lamana loi chak thi charsi e kadai dagi nga thongba ha nayu tap thakai taksilaga laklaga nga thongba loirabra kaina kaide nga thongbano nang ngasai nga thongsi nga simu kaina haridudi tharo sangna taplapna ho adudi ne moigi mamangda sum haijinba khanglabro khangre tupa nangsi kana de la imungde sangasi oh nangi sidap oi adugi wabadi moisu karisu hausa banatida khara kanna muk laure ai leika isda ai khoi dege hen hausa wa mi lei banatida khoina loina khang nawam de laude ko mi usittaba tawna gumsi kundalai nupa laure si tabra ha masi ai khoi dani mana laure sa nangbo sibo so da lei doribra nupi isu khangi adubu isling naw khanaraga kaidong minu usitadabani lawgi lawjasinu kaidorage oh nangdi pura gada haiba siba duga chapanai nya adunadi mina kaisu leitana ngangbi batab nupi masi ikoina sambal khadana isling naw nusina jibase mase yam pattaba thabak kaisu natab sibada su puba yaroidaba lan kharagi dabak isling naw khanaraga mina kari khankini kasidi kaino gyan yam taida ho gyanesor nang adom migi khadang makhada hingba tabani adu su yekte yabana tida yagere yaroira aina isini nupana tagu naril khar layo midi yeng laura isi ubra ai mi hida ngawbagi lawbasibo nang sune hida ngawbasiga manaraga aisu mina ngawi hairojo mai pak na muka laura hai pigi tazo ai lairingaida kanamta so aisida phe lawba yarigo laura club aina kaidauge nupa oigera nupi oigera mathwai lawni aisi leiga isi ba phawba leibro leiradi law aiga phuna silaw kunda leina nupa magi se aikhoirom don silaga laurei yengo nupa sina lauri base nupi sina khambagi wa leite tumina ta du leirise mana thosilaga awali bani yum anigi karakta wana sambal masa amatani khari base aduna amana haiba lawba noina tanari bani lauri bado taba ngamjaduna damu thoklei kaina ta samna panglawda lauri dubu karigi handangda kharasu lemba tamu kaidor thakchardi tumina potharu kana hai aionda nangna pautak piba yabro launingi launing to kan nangi kari na thaulagi hai nupi na ngamba nangbu aina tawribasi sumai tawba ngam chalo nasuk tu yengingde yera taso sumna haibadi nupi na ngamba kaidudi hairaka tasong nini nupi na ngamide aibu nupi na ngame ba hai nupi na ngamdabay nini aina lauribase yengo noina taimase tuminna taadon lairibase urabra nangdi nupi na ngambanina imungda tumina lairi natro adudi lauradi nupi na ngamdrisiro mani aina launingba laubada nupi na kari haiba ngam namituna urba natro adudi aisu lauge leika isida kana phawba lege aiga pangal changina silaw ai leiringaida kanamta phe phawba lawba yaro hek laraklaba ai mu phatte haignu ko yaraba taso aisu laure ko aisu nupi na ngamje ko khabada hai kaino
Noi nasin na naong na tawribasibo. Sandhya sida, ha? Mathong maram khangdan panglaw da lawribasi karigino haibani. Ama na muklaw, ama na muklaw. Nati, noi anibu ngawrabro, ha? Nasin na naw khak laibada nang nangi nupi na haibay inbadagi kanadana tungan lainaredana. Natro, natu singsigi saktane hawdong nga mubi man mangang taning deko amuk lawraklan. Tharosang Kura, aikoibu hawdong nga mubi maleba. Nokudong saningi. Ama sidi khangde, ay di mandabani. Kundalay na. Kuragi dudi miusitaba malida. Kanana mali haibado, siyang yekta haibiyo. Muhangang bada chanay na gano. May pak na. Kura, nupi na ngamba haidudi harakano da. Nupi na ngamba bagi, koy na lawribasi. Kura gumana tene koy si. Ay, may pak. Panglaw na lawraga pawbasagano ko. Nang na han saraga adumay tawrabadi nakata basidi karamay tawdi. Ha? Nangi nupi pawba warak pangamdaba noy na apawba ka susari. Yengning din yan na saksing ka. Si Hiram laga kaba satkre Tharosang na. Masigi kaba haiba kajik kaba sinagang libasya kanina. Maming na nati manangang turagpa pawba hik kaya. Masya, mo'y tsalaga lawba sunataba. Yung si lawba bu taning di kaya. Nupanang na narilado yam lay tribado karigit. Nataw layti yung nalawsaba ni haiba yadabra haiba yar. Nasak mo na kang jang silaw. Asum na magi nupa pudo na hanjin na ki Tharosang binahay. Nupa, mo'y siya yam usit na pamiyawri. Ado na ay nahari siya nagsukal. Mo'y si maphamsida layba ngamda na batawsi. Ado radi ko'y kagtang waisang na layri na. Ay, madu higta yaba nati. Karam na mo'y bu taan ka daw rin to. Ha? Ado gidi ay thukpa tawki nang tumin na dum layo. Kangdra do yordi ay tumusangi. Mathanggi numit ni Tharosangbi maiba kalagi mayumda lai. Kalana. Ibi mabu kadayadagi karita na siba. Oza maiba ay siya ozaga karigumamda tanage haydra lagsaribani. Hayo. Oza, ay gayumlo na riba misingdo. Ay ko'y ga laiminabada yam nungaytre. Aduna, mado oza na kari-kari no tawraga layba ngamda na ba amuk tatawbida ba yadre. Ozagi awamal matik na katsagani. Kalamay ba, siyal da yam na sopa maibani. Aduna ma, siyal law daw gihana kadar taw hawraklami. Ibe mo na hari ba dudi? Kut kara sangga da ba tabak ni? Taray taw ba yaba nati? Kang narak ba da misi na gada ba wani ni? Kang di, ozana pa na ba kara tawbida ba yadi? Nang na tawbida ba yadi hari ba nina? Taw ba tari da na? Ay, sigum ba tabak si kaya taw jabani? Adubo, nang na kan na hari ba nina? Sumay taw, ay karigumba ma siyam kike. Aduga masi, nang na mo'y giingkol da luwan na miya mata uhanda na humgada ba ni? Ni kangan ba yadi ko, tiyaksin na tawgada ba ni? Asum na kalamay ba na podo piraklami, Tharosangbi, mayum tan halay. Mo'y gitonggal da angangsing na laydi sanarambadagi, laydi amata do na layrambado hek uy Tharosang na kali. Karina, masida laydi amata do na layribasidi. Masi, mo'y natawba sa kailan oy gani. Kaybo, mo'y ram na langsing trasiran niya. Ay ba yayade sukang na ay payraroy. Ay natawgi kalingay sida. Mo'y nahan na tawag laba. Ay, ay so Tharosang ni kayo. Tharosangbi imong dasang lai. Nupa, kaino, ko'y tonggal da laydi malayisen. Masya, mo'y na ko'y layba ngamda na ba tawag pa so kailan oy gani. Nang din niya, imong sida tumbaga sabaga doon tawag ng layro ko. Mi nagkaritawri hay baso kangon. Ira, matuang marong kang da na mi ang sing hundok lamoy rong ganita. Oyroy. Nang nagyan min sutada na, ko'y siya, mo'y na layba ngamda na bahay da na tawag pa so kailan oy gani. Pay, noy na hurak laban na ay sutaw ba tari da na. Nupa, ako'y na sumay na isam-sam na layba siya yam sumdre ko. Hausikti yan na drabani na kanana kang ba, ko'y ipata na ba tawram labadi. Ado na maibang tang tanaraga kay no tawbaya ba kara tawsi. Ira nang mo'y nabukari taw doon. Nangi dumay lay tokpido tawrak kano haibani. Hana gido na tri, hausi yan na drabani na ay ko'y su seksin da ba yada ba nini. Madam siya yan pa drabani. Mi pa ba kaya lay drabani ko? Matanggi na ni kundalay maiba kalagi manak na lai. Kalana. Bima, karita na siya. Mazamay ba, ay gisi, wari ba di yam sang, aduda, isam-sam na hairabada, mina, posyam tawagpada, sang ganaba kari-kari no, kita tawbiyo hay ginalakli ba ni? Noy bu, yik na ba yam laybra ni ha?
ꯂꯩ ꯑꯣꯖꯥ ꯃꯥꯏꯕ ꯂꯩꯕ ꯍꯥꯏꯕꯕꯨ ꯑꯩꯒꯤ ꯍꯦꯛ ꯏꯪꯈꯣꯜꯗꯨꯒ ꯊꯪꯅꯔꯤꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯈꯔ ꯆꯦꯛꯁꯤꯟꯗꯕ ꯌꯥꯗꯕ ꯑꯗꯨꯒꯤꯅꯤ ꯑꯣꯖꯥꯅ ꯈꯪꯅ ꯑꯗꯨꯝ ꯇꯧꯕꯤꯌꯨ ꯑꯣꯖꯥꯒꯤ ꯑꯋꯥꯃꯜ ꯃꯇꯤꯛ ꯆꯥꯅ ꯀꯠꯆꯒꯅꯤ ꯃꯥꯏꯕ ꯀꯂꯥꯅ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕꯗ ꯄꯨꯝꯅꯃꯛ ꯈꯪꯂꯦ ꯃꯣꯏ ꯃꯆꯤꯟ ꯃꯅꯥꯎꯅꯤ ꯍꯥꯏꯕꯁꯤ ꯀꯂꯥꯅ ꯈꯜꯂꯤ ꯃꯣꯏꯒꯤ ꯃꯧ ꯑꯅꯤꯁꯤꯗꯤ ꯃꯕꯨꯛ ꯍꯥꯏꯐꯦꯠ ꯐꯠꯇꯕ ꯖꯥꯠꯅꯤ ꯍꯥꯏꯗꯨꯅ ꯃꯁꯤꯗꯤ ꯁꯤꯜꯗꯨꯝ ꯈꯔ ꯇꯥꯟꯅꯍꯧꯔꯒꯦ ꯀꯔꯤꯅꯣ ꯈꯔ ꯍꯥꯏꯖꯤꯜꯂꯒ ꯏꯕꯦꯝꯃ ꯌꯥꯅꯤ ꯅꯪ ꯑꯣꯖꯥ ꯇꯧꯒꯦ ꯁꯤ ꯃꯁꯤꯒꯤ ꯄꯣꯠꯁꯤ ꯅꯪꯅ ꯄꯨꯕꯗ ꯂꯩꯕꯥꯛꯇ ꯇꯥꯍꯟꯕ ꯌꯥꯗꯦꯀꯣ ꯃꯁꯤ ꯅꯪꯅ ꯃꯣꯏ ꯂꯩꯇꯕ ꯇꯥꯟꯖꯥ ꯌꯦꯡꯂꯒ ꯃꯣꯏꯒꯤ ꯁꯨꯔꯤ ꯇꯥꯐꯝꯗ ꯍꯦꯛ ꯐꯨꯝꯕ ꯉꯝꯂꯕ ꯁꯣꯏꯗ꯭ꯔꯦ ꯃꯣꯏ ꯊꯥ ꯐꯥꯔꯣꯏ ꯑꯗꯨꯝ ꯃꯁꯥꯅ ꯆꯠꯆꯈ꯭ꯔꯗꯕꯅꯤ ꯑꯣꯖꯥ ꯃꯣꯏꯒꯤ ꯁꯨꯔꯤ ꯇꯥꯐꯝꯗ ꯐꯨꯝꯗꯣꯏꯕ ꯑꯩꯗꯤ ꯃꯣꯏꯒ ꯆꯪꯁꯨ ꯆꯪꯅꯗꯅ ꯀꯔꯝꯍꯥꯏꯅ ꯐꯨꯝꯗꯣꯏꯕ ꯑꯄꯪꯕꯤ ꯑꯍꯤꯡꯗ ꯑꯣꯏꯔꯁꯨ ꯌꯥꯏꯅꯦ ꯀꯤꯔꯒ ꯍꯦꯛꯇꯣ ꯑꯣꯖꯥ ꯀꯤꯗꯦ ꯑꯩ ꯇꯧꯒꯦ ꯑꯗꯨꯅꯤꯗꯅ ꯅꯨꯄꯤ ꯊꯣꯛꯎ ꯀꯩꯗꯧꯔꯒꯦ ꯁꯤꯃ ꯐꯨꯝꯕꯕꯨ ꯀꯩꯁꯨ ꯂꯩꯇꯕ ꯊꯕꯛꯅꯤꯗ ꯀꯨꯟꯗꯥꯂꯩ ꯀꯂꯥꯒꯤ ꯄꯤꯐꯝ ꯊꯣꯛꯄ ꯁꯦꯜ ꯄꯤꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯀꯂꯥꯅ ꯍꯥꯏꯍꯧꯏ ꯇꯁꯤꯃꯉꯥꯏꯗꯅ ꯅꯍꯥꯟ ꯂꯥꯛꯂꯝꯕ ꯅꯨꯄꯤꯗꯨꯅ ꯃꯁꯤꯅꯤ ꯑꯗꯨꯒ ꯉꯁꯤꯒꯤꯁꯤꯅ ꯃꯅꯥꯎꯅꯨꯄꯤ ꯃꯣꯏ ꯑꯅꯤꯁꯦ ꯏꯃꯨꯡ ꯑꯃꯠꯇꯒꯤ ꯃꯧꯅꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯍꯥꯏꯁꯦ ꯑꯐꯕ ꯐꯠꯇꯕ ꯃꯈꯜ ꯂꯩ ꯍꯥꯏꯗꯨꯅꯤ ꯃꯣꯏ ꯑꯅꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯃꯨꯡꯗꯣ ꯍꯧꯖꯤꯛꯇꯤ ꯇꯣꯉꯥꯟ ꯇꯥꯟꯅꯔꯦ ꯁꯤꯅꯤ ꯑꯐꯕꯤ ꯃꯧ ꯍꯥꯏꯔꯤꯕꯁꯦ ꯃꯣꯏꯒꯤ ꯅꯨꯄꯥꯁꯤꯡꯗꯨ ꯄꯣꯛꯂꯝꯕ ꯇꯥꯗ ꯍꯣꯏꯗꯨꯗꯤ ꯐꯈ꯭ꯔꯕ ꯃꯤ ꯑꯃꯗ ꯅꯣꯡꯃꯇ ꯑꯀꯥꯏꯕ ꯆꯠꯈꯤꯗ꯭ꯔꯕ ꯑꯗꯨꯕꯨ ꯇꯥꯗꯒꯤ ꯇꯩꯃꯗꯨꯒꯨꯅ ꯂꯩꯇ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯁꯂꯥꯛ ꯁꯥꯔꯤꯗꯨꯅꯁꯦ ꯁꯥꯒꯩꯒꯤ ꯃꯩꯇꯥꯟ ꯑꯁꯤꯕ ꯑꯅꯤꯗꯨꯅ ꯃꯇꯨꯁꯤꯡꯁꯤꯒꯤ ꯋꯥ ꯂꯧꯗꯨꯅ ꯊꯣꯛꯂꯤꯕ ꯉꯥꯛꯇꯅꯤꯅꯤꯁꯦ ꯃꯣꯏꯅ ꯐꯅ ꯍꯥꯏꯗꯅꯁꯨ ꯑꯩꯅ ꯐꯠꯇꯅꯕ ꯇꯧꯒꯗꯕ ꯂꯩꯇ꯭ꯔꯕ ꯅꯣꯡꯃ ꯁꯣꯏꯗꯅ ꯃꯣꯏ ꯑꯅꯤ ꯃꯐꯝꯁꯤꯗ ꯄꯨꯜꯂꯈꯤꯅꯤ ꯃꯇꯝꯗꯨꯗ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯍꯥꯏꯕꯤꯕ ꯍꯥꯏꯗꯨꯅꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯈꯔ ꯄꯨꯜꯂꯝꯃꯤ ꯑꯃꯅ ꯍꯥꯏꯔꯛꯏ ꯃꯣꯏꯒꯤ ꯃꯩꯄꯥꯒ ꯗꯥꯃꯨꯒ ꯃꯣꯏ ꯑꯅꯤꯒꯤ ꯃꯇꯧꯁꯦ ꯑꯣꯟꯊꯣꯛꯅ ꯌꯦꯡꯅꯤꯡꯗꯦꯗꯀꯣ ꯃꯆꯤꯟ ꯃꯅꯥꯎ ꯌꯥꯝꯕꯁꯨ ꯅꯠꯇꯦ ꯃꯣꯏ ꯑꯅꯤ ꯈꯛꯇꯅꯤ ꯑꯗꯨꯒ ꯃꯁꯤꯗ ꯃꯥꯒꯤ ꯅꯨꯄꯤꯁꯤꯡꯁꯤꯅ ꯍꯥꯏꯕ ꯏꯟꯗꯅ ꯃꯁꯤꯗ ꯅꯨꯡꯁꯤꯅꯗ꯭ꯔꯤꯕꯅꯤꯗꯅ ꯇꯧꯔꯤꯁꯤꯡꯉꯨꯀꯣ ꯃꯌꯥꯝ ꯍꯥꯟꯅꯗꯤ ꯑꯍꯜꯁꯤꯡꯗꯨ ꯂꯩꯔꯤꯉꯩꯗꯗꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯅ ꯁꯣꯟꯅꯔꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯁꯂꯥꯛ ꯁꯥꯔꯦꯗꯅ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯄꯨꯝꯅꯃꯛꯁꯦ ꯃꯣꯏ ꯑꯅꯤꯅ ꯅꯨꯄꯥ ꯊꯣꯛꯇꯗꯅ ꯇꯧꯔꯤꯕꯅꯤ ꯃꯣꯏ ꯑꯅꯤ ꯍꯥꯟꯅ ꯐꯨꯔꯒ ꯐꯗꯧꯅꯤ ꯅꯨꯄꯤ ꯑꯅꯤꯁꯤꯁꯨꯅꯤ ꯑꯃꯅ ꯍꯦꯟꯗꯦ ꯑꯃꯅ ꯋꯥꯠꯇꯦ ꯍꯥꯏꯗꯨꯅꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯀꯥꯟꯗ ꯊꯔꯣ ꯁꯪꯕꯤ ꯂꯥꯛꯏ ꯃꯌꯥꯝꯅ ꯃꯇꯧ ꯌꯦꯡꯁꯤ ꯍꯥꯏꯗꯨꯅ ꯀꯧꯁꯤꯜꯂꯤ ꯀꯔꯤ ꯂꯩꯒꯦ ꯃꯌꯥꯝ ꯄꯨꯜꯂꯤꯁꯤꯕꯣ ꯑꯃꯅ ꯍꯥꯏꯔꯛꯏ ꯀꯩꯁꯨ ꯂꯩꯇꯦꯗ ꯅꯣꯡ ꯐꯥꯗꯣꯛ ꯁꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯝꯂꯤꯕꯅꯤ ꯑꯗꯣ ꯊꯔꯣ ꯁꯪꯕꯤ ꯅꯣꯏꯁꯦ ꯃꯄꯥꯟꯁꯨ ꯀꯌꯥ ꯊꯣꯛꯂꯛꯇꯦ ꯅꯣꯏꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯅꯨꯡꯉꯥꯏꯔꯤꯕ ꯅꯠꯇ꯭ꯔꯣ ꯀꯗꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕꯅꯣꯗ ꯑꯩꯕꯨ ꯏꯀꯥꯏꯖꯩꯗ ꯇꯝꯗꯧꯕ ꯃꯌꯥꯝꯗꯨꯅ ꯈꯪꯗꯣꯛꯀꯦ ꯈꯜꯂꯗꯨꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯤꯕꯨ ꯑꯩꯈꯣꯏꯁꯨ ꯈꯔ ꯈꯪꯒꯦꯗꯅ ꯑꯍꯜꯁꯤꯡꯗꯨ ꯂꯩꯔꯤꯉꯩꯗꯗꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯝꯃꯤꯗꯣ ꯍꯧꯖꯤꯛꯇꯤ ꯂꯣꯏꯔꯦ ꯑꯉꯥꯡꯁꯤꯡꯅꯤꯅ ꯇꯧꯔꯤꯁꯤꯅ ꯑꯩꯈꯣꯏꯅ ꯐꯕ ꯋꯥ ꯑꯃ ꯍꯦꯛ ꯍꯥꯏꯕꯁꯦ ꯃꯣꯏꯅ ꯐꯠꯇꯅ ꯂꯧꯈꯤꯕꯁꯤꯅ ꯃꯤꯅꯗꯤ ꯅꯣꯏꯅ ꯑꯍꯜ ꯁꯥꯔꯒ ꯅꯅꯥꯎꯁꯤꯡꯁꯦ ꯀꯨꯟꯁꯤꯟꯗꯅ ꯂꯩꯇꯦ ꯍꯥꯏꯕ ꯁꯣꯝꯗꯗꯤ ꯑꯩꯈꯣꯏꯗꯒꯤ ꯃꯣꯏꯅ ꯍꯦꯟꯅ ꯍꯩꯁꯤꯡꯈ꯭ꯔꯦ ꯑꯩꯈꯣꯏꯒꯁꯦ ꯏꯋꯥ ꯂꯧꯕꯤꯈꯤꯗ꯭ꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯊꯣꯛꯄ ꯂꯩꯅꯔꯦ ꯃꯁꯤꯅ ꯋꯥꯏ ꯁꯪꯅ ꯏꯅꯥꯎꯅꯨꯄꯤꯅꯦꯅ ꯇꯧꯔꯤꯗꯨꯅ ꯀꯅꯥꯒꯤ ꯖꯒꯠꯀꯤ ꯃꯁꯤꯅꯤ ꯃꯥꯅ ꯀꯜꯂꯤꯕꯁꯦ ꯑꯩꯈꯣꯏꯅ ꯑꯣꯟꯁꯤꯟꯅꯕ ꯉꯝꯕ ꯃꯤ ꯅꯠꯇꯦꯗ ꯑꯃꯅ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯅꯣꯏ ꯏꯪꯈꯣꯜꯗꯨꯗ ꯅꯣꯏ ꯌꯨꯝ ꯑꯅꯤ ꯁꯥꯔꯦ ꯍꯣꯏ ꯁꯥꯔꯦꯗꯅ ꯑꯗꯨꯁꯨ ꯁꯥꯏꯖꯟꯒ ꯂꯣꯟꯅꯔꯕꯅꯤꯅ ꯃꯣꯏ ꯃꯇꯩ ꯃꯅꯥꯎꯅ ꯂꯥꯡꯈꯤꯕ ꯏꯁꯧꯁꯤꯅ ꯄꯣꯊꯥꯐꯝꯒ ꯈꯪꯕ ꯅꯠꯇꯦ ꯊꯔꯣ ꯁꯪꯕꯤ ꯃꯥꯅ ꯂꯣꯏꯅ ꯐꯔꯕꯗꯧꯅ ꯉꯥꯡꯂꯤ ꯃꯌꯥꯝꯗꯨꯅ ꯂꯣꯟꯅ ꯍꯥꯏꯅꯩ ꯇꯧꯖ ꯁꯥꯔꯤꯁꯤ ꯌꯦꯡꯉꯣ ꯍꯥꯏꯗꯅ ꯊꯔꯣ ꯁꯪꯕꯤꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯣꯏꯅ ꯊꯥꯖꯗ꯭ꯔꯒ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯀꯣꯏꯊꯣꯔꯛꯎ ꯑꯗꯨꯒ ꯈꯪꯅꯤ ꯐꯔꯦ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯌꯨꯝꯗꯣ ꯌꯥꯝꯅ ꯊꯥꯗꯣꯛꯄ ꯌꯥꯕ ꯅꯠꯇꯦ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕ ꯐꯠꯇꯕ ꯍꯥꯏꯕꯁꯦ ꯏꯁꯥꯁꯦ ꯄꯣꯊꯥꯐꯝ ꯈꯪꯕꯖꯥꯠ ꯅꯠꯇꯦ ꯀꯔꯤ ꯇꯧꯔꯝꯒꯗꯣꯏꯅꯣ ꯈꯟꯕꯗ ꯏꯁꯥꯁꯦ ꯏꯄꯥ ꯄꯥꯈꯠꯂꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯔꯣ ꯁꯪꯕꯤ ꯆꯠꯈ꯭ꯔꯦ ꯑꯃꯅ ꯍꯥꯏꯍꯧꯏ ꯄꯥꯈꯠꯂꯝꯒꯅꯤ ꯅꯕꯨꯛꯇꯤ ꯍꯩꯖꯤꯟꯗꯅ ꯐꯠꯇ꯭ꯔꯕꯅꯤꯅ ꯑꯐꯕ ꯑꯃꯇ ꯈꯟꯗꯕꯅꯦꯕ ꯑꯍꯜ ꯑꯅꯤꯗꯨꯅ ꯊꯝꯂꯝꯕ ꯏꯪꯈꯣꯜ ꯁꯝꯕꯜꯗꯣ ꯍꯦꯛ ꯀꯜꯂꯛꯄꯗꯒꯤ ꯃꯁꯤ ꯃꯅꯥꯎ ꯃꯣꯏꯁꯦ ꯅꯨꯡꯁꯤꯅꯗ꯭ꯔꯤꯕꯅꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯍꯜ ꯑꯅꯤꯗꯨꯁꯨꯅꯦ ꯒ꯭ꯌꯥꯟ ꯇꯥꯃꯟꯗꯕ ꯍꯥꯏꯗꯨꯅꯤ ꯃꯣꯏꯅ ꯂꯩꯔꯤꯀꯥꯟꯗ ꯃꯥꯒꯤ ꯍꯥꯏꯗꯨꯅ ꯍꯦꯛ ꯊꯝꯕꯤꯔꯝꯂꯕꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯣꯏꯗꯕꯅꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯀꯨꯟꯗꯥꯂꯩꯅ ꯅꯨꯄꯥ ꯅꯪꯕꯨ ꯋꯥꯁꯦ ꯈꯔꯗꯤ ꯍꯥꯏꯌꯨꯗ ꯅꯠꯇꯦ ꯃꯣꯏꯅ ꯑꯍꯜꯅꯤ ꯍꯥꯏꯗꯅ ꯃꯣꯏꯅ ꯑꯄꯥꯝꯕ ꯍꯦꯛꯇ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯅꯣꯏ ꯑꯅꯤ ꯏꯪꯈꯣꯜꯁꯦ ꯆꯞ ꯃꯥꯟꯅꯅ ꯌꯦꯟꯅꯐꯝ ꯊꯣꯛꯇꯕ꯭ꯔꯣ ꯑꯗꯨꯗꯤ ꯅꯠꯇꯦ ꯃꯣꯏꯅ ꯍꯦꯟꯗꯅ ꯂꯧꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯗ
ꯀꯨꯟꯗꯥꯂꯩ ꯇꯞꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯁꯦ ꯅꯨꯄꯥ, ꯑꯩꯅ ꯍꯥꯏꯗꯣꯏ ꯋꯥꯁꯦ ꯅꯪ ꯃꯨꯟꯅ ꯇꯥꯎ. ꯃꯁꯤ ꯋꯥ ꯂꯥꯎꯕ ꯌꯥꯕ ꯋꯥ ꯅꯠꯇꯦ. ꯀꯩꯅꯣ ꯌꯥꯝ ꯂꯨꯕ ꯋꯥ ꯃꯥꯜꯂꯤꯗ. ꯂꯨꯕ ꯍꯥꯏꯕꯕꯨ ꯒꯨꯍꯥꯃꯨꯛ ꯂꯨꯕ ꯖꯥꯠꯅꯤ. ꯁꯤ ꯑꯩꯅ ꯑꯣꯖꯥ ꯃꯥꯏꯕ ꯑꯃ ꯎꯅꯔꯨꯔꯦ. ꯃꯥꯅ ꯄꯤꯔꯛꯄꯅꯤ. ꯁꯤ ꯌꯦꯡꯉꯣ. ꯀꯩꯅꯣ ꯁꯤꯗꯤ? ꯁꯤꯅ ꯀꯩꯗꯧꯗꯣꯏꯕ? ꯑꯣꯖꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯁꯤ ꯃꯣꯏꯒꯤ ꯃꯤ ꯂꯩꯇꯕ ꯇꯥꯟꯖꯥ ꯌꯦꯡꯂꯒ ꯃꯣꯏꯒꯤ ꯁꯨꯔꯤ ꯇꯥꯐꯝꯗ ꯐꯨꯝꯃꯣꯌꯦ. ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ? ꯃꯗꯨ ꯑꯣꯏꯔꯣꯏꯗꯕ ꯋꯥꯅꯤꯗ. ꯀꯃꯥꯏꯅ ꯃꯤꯒꯤ ꯙꯔꯤ ꯃꯄꯥꯟꯗꯨꯗ ꯆꯪꯗꯣꯏꯕ? ꯀꯩꯅꯣ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯅꯪꯅ ꯇꯨꯃꯤꯟꯅ ꯀꯣꯛ ꯆꯪꯂꯒ ꯐꯨꯝꯂꯨꯕ ꯌꯥꯕꯗꯣ? ꯃꯗꯨ ꯑꯩ ꯉꯝꯂꯣꯏꯀꯣ. ꯑꯍꯤꯡꯗ ꯏꯃꯥꯏ ꯅꯪ ꯍꯦꯛ ꯇꯧꯔꯨꯆꯣ. ꯅꯨꯄꯥ, ꯅꯪꯁꯤ ꯅꯨꯄꯥꯅꯤꯀꯣ. ꯑꯩꯕꯨ ꯅꯨꯄꯤ ꯃꯥꯜꯂꯨꯔꯕ꯭ꯔꯣ? ꯊꯣꯛꯅ ꯅꯔꯤꯡꯖꯦꯜ ꯂꯩꯇꯦꯗꯀꯣ. ꯃꯤꯒꯤ ꯅꯨꯄꯥꯁꯤꯡꯒ ꯃꯥꯟꯅꯗꯦ. ꯁꯩꯇ ꯃꯥꯟꯅꯗꯦ. ꯀꯅꯥꯒꯤ ꯅꯨꯄꯥ ꯃꯔꯤꯡꯖꯦꯜ ꯂꯩꯔꯒꯦ? ꯅꯪꯗꯤ ꯌꯥꯝ ꯈꯪꯉꯤꯅ. ꯅꯨꯄꯤ ꯑꯩꯅ ꯀꯃꯥꯏꯅ ꯑꯍꯤꯡꯗꯨꯗ ꯃꯤꯒꯤ ꯁꯨꯃꯥꯡꯗ ꯆꯪꯂꯨꯗꯣꯏꯅꯣ ꯍꯥꯏꯕꯅꯤ. ꯑꯗꯨ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯀꯩꯗꯧꯅ ꯄꯨꯔꯛꯏꯅꯣ? ꯑꯩꯗꯤꯅꯦ ꯈꯣꯏꯗꯧꯁꯤ ꯄ꯭ꯔꯣꯛ ꯆꯥꯛꯏꯌꯦ ꯇꯧꯔꯤꯁꯤ. ꯑꯩꯅ ꯇꯧꯔꯤꯁꯦ ꯏꯕꯥꯅꯤꯒꯤ ꯐꯅꯅꯕꯅꯤ. ꯐꯒꯦꯔꯥ ꯐꯔꯣꯏꯔꯥ ꯑꯩ ꯉꯝꯃꯔꯣꯏ. ꯐꯔꯦ ꯑꯗꯨꯗꯤ ꯅꯪ ꯑꯩꯒꯤ ꯇꯨꯡ ꯏꯟꯅꯔꯣ. ꯑꯩ ꯇꯧꯒꯦ. ꯁꯣꯝꯗꯁꯨ ꯊꯔꯣ ꯁꯪꯕꯤꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯍꯥꯏ, ꯅꯨꯄꯥ ꯌꯦꯡꯉꯣ, ꯑꯩꯅ ꯄꯨꯔꯛꯂꯤꯕꯁꯦ ꯃꯁꯤ ꯃꯥꯏꯕꯅ ꯄꯤꯔꯛꯄ. ꯃꯣꯏꯅ ꯑꯩꯈꯣꯏ ꯏꯪꯈꯣꯜꯗ ꯂꯥꯏꯗꯤ ꯍꯨꯟꯖꯤꯜꯂꯛꯂꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯇꯧꯕ ꯇꯥꯕꯅꯤ. ꯑꯗꯨꯅ ꯑꯩꯅ ꯄꯨꯔꯛꯂꯤꯕꯁꯦ ꯃꯣꯏ ꯈꯪꯍꯟꯗꯅ ꯂꯣꯟꯅ ꯃꯣꯏꯒꯤ ꯏꯪꯈꯣꯜꯗ ꯐꯨꯝꯒꯗꯕ. ꯁꯤ ꯄꯥꯏꯌꯣ, ꯅꯪꯅ ꯅꯨꯄꯥꯅꯤ. ꯅꯪ ꯑꯣꯏꯅ ꯇꯧꯔꯨꯔꯣ. ꯑꯩꯗꯤ ꯉꯝꯃꯣꯏ. ꯃꯗꯨꯒꯤ ꯊꯕꯛꯇꯣ ꯑꯩ ꯀꯌꯥ ꯍꯩꯅꯗꯦ. ꯀꯤꯕꯨ ꯀꯤꯖꯩꯅꯦ ꯌꯦꯡꯕꯗ. ꯑꯗꯨꯕꯨ ꯀꯔꯤꯅꯣ? ꯐꯤꯅꯒ ꯐꯖꯅ ꯌꯣꯝꯃꯗꯅ ꯀꯔꯤ ꯌꯥꯎꯒꯦ ꯑꯗꯨꯕꯨ? ꯑꯩꯁꯨ ꯈꯪꯗꯦ. ꯑꯣꯖꯥ ꯃꯥꯏꯕꯅ ꯄꯤꯔꯛꯄꯅꯤ. ꯍꯥꯡꯗꯣꯛꯄ ꯌꯥꯗꯦ ꯍꯥꯏꯔꯛꯏ. ꯁꯤ ꯆꯠꯂꯣ. ꯃꯣꯏ ꯇꯨꯝꯅꯔꯝꯃꯅꯤꯕ. ꯅꯨꯄꯤ, ꯅꯪꯅ ꯄꯨꯔꯛꯄꯅꯤ. ꯅꯪ ꯑꯣꯏꯅ ꯇꯧꯔꯨꯆꯣ. ꯅꯪꯒꯤꯁꯦ ꯅꯪ ꯉꯝꯃꯔꯣꯏ ꯁꯤꯔꯥ? ꯅꯪ ꯁꯤꯗꯤ ꯄꯨꯔꯥ ꯅꯨꯄꯥꯅꯤ ꯀꯥꯏꯅ. ꯆꯠꯂꯣ, ꯃꯣꯏ ꯇꯨꯝꯈ꯭ꯔꯕ ꯌꯦꯡꯆꯣꯆꯣ ꯑꯗꯨꯗꯤ. ꯑꯗꯨꯅ ꯍꯦꯟꯅ ꯇꯟꯈ꯭ꯔꯦ. ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯃ ꯍꯥꯏ ꯌꯥꯗꯦ, ꯑꯃ ꯍꯥꯏ ꯌꯥꯗꯦ. ꯑꯩ ꯁꯨꯝ ꯁꯥꯎꯔꯛꯀꯅꯤꯀꯣ. ꯁꯤ ꯍꯥꯏꯔꯝꯂꯒ ꯊꯔꯣ ꯁꯪꯕꯤ ꯊꯦꯡꯂꯕ ꯑꯍꯤꯡꯗꯨꯗ ꯊꯣꯡꯗꯨ ꯇꯞꯅ ꯍꯥꯡꯗꯣꯛꯂꯒ ꯊꯣꯛꯂꯛꯏ. ꯃꯄꯥꯟꯗ ꯀꯅꯥ ꯂꯩꯕꯅꯣ ꯍꯥꯏꯗꯅ ꯀꯣꯌꯦꯡ ꯌꯦꯡꯉꯤ. ꯀꯅꯥꯝꯇ ꯂꯩꯕ ꯎꯗꯕꯗꯨꯗ ꯊꯣꯛꯂꯛꯏ. ꯑꯁꯨꯝꯅ ꯈꯜꯂꯤ, ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯦ. ꯐꯔꯦꯗ ꯑꯗꯨꯗꯤ ꯑꯩ ꯃꯣꯏꯒꯤ ꯏꯪꯈꯣꯜꯁꯤꯗ ꯆꯪꯍꯧꯔꯒꯦ. ꯑꯁꯨꯝꯅ ꯆꯪꯕ ꯍꯧꯔꯛꯄꯒ ꯀꯨꯟꯗꯥꯂꯩꯒ ꯗꯥꯃꯨꯒꯁꯨ ꯈꯣꯡꯊꯥꯡ ꯇꯞꯅ ꯊꯥꯡꯗꯨꯅ ꯊꯣꯛꯂꯛꯏ. ꯀꯨꯟꯗꯥꯂꯩꯅ, ꯅꯨꯄꯥ, ꯀꯅꯥ ꯂꯩꯒꯦ ꯌꯦꯡꯉꯣ. ꯑꯩꯅꯦ ꯃꯣꯏꯒꯤ ꯁꯨꯃꯥꯡꯁꯤꯗ ꯆꯪꯉꯨꯒꯦ. ꯑꯁꯨꯝꯅ ꯀꯨꯟꯗꯥꯂꯩꯁꯨ ꯀꯅꯥꯝꯇ ꯂꯩꯕ ꯎꯗꯕꯗꯨꯗ ꯊꯔꯣ ꯁꯪꯕꯤ ꯍꯣꯏꯒꯤ ꯁꯨꯃꯥꯡ ꯌꯧꯈ꯭ꯔꯦ. ꯊꯔꯣ ꯁꯪꯕꯤꯅ ꯀꯨꯟꯗꯥꯂꯩ ꯍꯣꯏꯒꯤ ꯌꯨꯝ ꯃꯅꯤꯡꯗ, ꯑꯗꯨꯒ ꯀꯨꯟꯗꯥꯂꯩꯅ ꯊꯔꯣ ꯁꯪꯕꯤ ꯍꯣꯏꯒꯤ ꯁꯨꯃꯥꯡꯗ. ꯃꯥꯒꯤ ꯃꯊꯧ ꯇꯧꯅꯔꯤ. ꯃꯥꯒꯤ ꯇꯧꯒꯗꯕꯗꯨ ꯂꯣꯏꯔꯒ ꯍꯟꯖꯤꯟꯅꯔꯛꯄꯗ ꯑꯅꯤꯗꯨ ꯊꯦꯡꯅꯩ. ꯑꯃꯝꯕꯗꯨꯗ ꯊꯦꯡꯅꯕꯗꯨꯗ ꯑꯅꯤꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅꯩ. ꯊꯔꯣ ꯁꯪꯕꯤꯅ, ꯀꯅꯥꯅꯣ ꯑꯃꯝꯕꯁꯤꯗ? ꯅꯪ ꯑꯣꯏꯔꯦ. ꯅꯪꯗꯤ ꯑꯃꯝꯕꯁꯤꯗ ꯀꯩꯗꯧꯔꯤꯕ? ꯀꯩ ꯇꯧꯔꯤꯅꯣ? ꯏꯆꯦꯗꯤ ꯑꯃꯝꯕꯁꯤꯗ ꯀꯗꯥꯏꯗ ꯀꯩꯗꯧꯔꯨꯔꯤꯕ? ꯅꯪꯒꯤꯁꯦ ꯑꯩ ꯌꯥꯝ ꯆꯤꯡꯅꯩ. ꯀꯩꯗꯧꯔꯤꯅꯣ ꯍꯥꯏꯌꯨ. ꯅꯪ ꯑꯩꯈꯣꯏꯗ ꯄꯣꯠꯁꯦꯝ ꯇꯧꯁꯤꯜꯂꯤꯔꯥ? ꯁꯦꯡꯅ ꯍꯥꯏꯌꯨ. ꯅꯠꯇ꯭ꯔꯗꯤ ꯅꯪ ꯉꯁꯤ ꯂꯦꯝꯅ ꯊꯥꯔꯣꯏ. ꯀꯗꯥꯏꯗꯒꯤ ꯄꯣꯠꯁꯦꯝꯅꯣ ꯍꯥꯏꯁꯤꯕꯣ? ꯏꯆꯦꯗꯨꯝ ꯇꯧꯔꯝꯒꯅꯤ. ꯑꯩꯗꯤ ꯇꯧꯖꯗꯦ. ꯑꯩꯗꯤꯅꯦ ꯑꯩꯈꯣꯏꯒꯤ ꯍꯨꯏ ꯃꯆꯥꯗꯣ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯒꯦ ꯍꯥꯏꯗꯅ ꯊꯤꯔꯛꯄ. ꯍꯨꯏ ꯊꯤꯔꯤꯅꯤ ꯀꯥꯏꯅ. ꯍꯣ ꯅꯨꯄꯥ, ꯃꯄꯥꯟꯗ ꯑꯝꯇ ꯊꯣꯛꯂꯛꯑꯣ. ꯍꯨꯔꯥꯟꯕ ꯐꯥꯔꯦ. ꯀꯩꯅꯣ ꯏꯆꯦ, ꯍꯨꯔꯥꯟꯕ ꯀꯥꯏꯗꯦ. ꯑꯩꯗꯤ ꯍꯨꯔꯥꯟꯗꯦ. ꯏꯆꯦꯅ ꯃꯅꯤꯡꯂꯣꯝꯗꯒꯤ ꯊꯣꯛꯂꯛꯏꯗꯣ ꯀꯔꯤ ꯍꯨꯔꯥꯟꯕ ꯆꯪꯉꯨꯏꯅꯣ? ꯑꯩꯁꯨꯅꯦ ꯉꯥꯅꯨ ꯊꯤꯕ ꯈꯪꯗ꯭ꯔꯦ ꯍꯥꯏꯗꯅ ꯊꯤꯔꯨꯔꯤꯕ. ꯈꯪꯉꯕ? ꯅꯪꯅ ꯀꯔꯤꯒꯤ ꯑꯩꯈꯣꯏꯒꯤ ꯖꯒꯥꯁꯤꯗ ꯆꯪꯉꯛꯏꯕꯅꯣ ꯍꯥꯏꯕꯅꯤꯗ. ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯗꯨꯗ ꯀꯣꯏꯂꯥꯎ ꯍꯦꯛ ꯂꯥꯎꯅꯩ. ꯃꯥꯏꯄꯥꯛ ꯊꯣꯛꯂꯛꯏ. ꯀꯩꯅꯣ ꯑꯍꯤꯡꯁꯤ ꯇꯧꯔꯤꯁꯤꯅ? ꯀꯩꯗꯧꯔꯒꯦ? ꯊꯔꯣ ꯁꯪꯕꯤꯅ, ꯌꯦꯡꯉꯣ, ꯅꯣꯏ ꯅꯅꯥꯎ ꯅꯨꯄꯤ ꯑꯐꯥꯎꯕꯤꯁꯤꯅ ꯑꯩꯈꯣꯏꯔꯣꯝꯗꯒꯤ ꯊꯣꯛꯂꯛꯏꯁꯦ ꯀꯔꯤꯒꯤꯅೋ? ꯑꯍꯤꯡꯁꯤꯗ ꯃꯁꯦ ꯑꯩ ꯌꯥꯝ ꯆꯤꯡꯅꯩ. ꯀꯨꯟꯗꯥꯂꯩꯅ, ꯏꯇꯩ, ꯑꯩꯗꯤ ꯍꯨꯏꯅꯥꯎ ꯃꯆꯥ ꯑꯃ ꯂꯩꯕꯗꯨ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯗꯅ ꯊꯤꯔꯛꯄꯅꯤ. ꯑꯗꯨꯒ ꯏꯆꯦꯅ ꯑꯩꯈꯣꯏ ꯃꯅꯤꯡꯂꯣꯝꯗꯒꯤ ꯊꯣꯛꯂꯛꯏꯁꯦ ꯃꯁꯤ ꯑꯩꯁꯨ ꯆꯤꯡꯅꯩ. ꯑꯍꯤꯡꯁꯤꯗ ꯃꯤꯒꯤ ꯏꯪꯈꯣꯜꯗ ꯀꯩꯗꯧꯕ ꯆꯪꯂꯨꯔꯤꯕꯅꯣ? ꯃꯥꯏꯄꯥꯛꯅ ꯈꯜꯂꯤ. ꯍꯨꯔꯥꯟꯕꯅꯤ ꯊꯦꯡꯅꯔꯕꯣꯏꯔꯦ. ꯑꯩꯒꯤ ꯅꯨꯄꯤꯅ ꯇꯧꯔꯤꯁꯦ ꯁꯨꯃꯥꯏꯅ ꯑꯃꯁꯤꯁꯨ ꯇꯧꯔꯝꯒꯅꯤ. ꯇꯣꯛꯄꯅꯤ ꯇꯧꯔꯤꯁꯦ. ꯅꯣꯏ ꯑꯅꯤꯅ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯑꯩ ꯂꯣꯏꯅ ꯈꯪꯉꯤꯀꯣ. ꯌꯥꯔꯦ, ꯇꯣꯛꯅꯔꯣ. ꯆꯪꯅꯔꯣ ꯆꯠꯂꯣ. ꯌꯥꯔꯣꯏ. ꯀꯩꯅꯣ? ꯂꯦꯝꯅ ꯊꯥꯕ ꯌꯥꯕ ꯅꯠꯇꯦ. ꯑꯁꯦꯡꯕ ꯑꯃ ꯈꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯊꯥꯗꯣꯛꯄ ꯌꯥꯔꯣꯏ. ꯐꯥꯎꯕꯤ, ꯍꯥꯏꯌꯨ. ꯁꯦꯡꯅ ꯍꯥꯏꯌꯨ. ꯀꯩꯗꯧꯔꯤꯅꯣ? ꯊꯔꯣ ꯁꯪꯕꯤ ꯃꯥꯅ ꯇꯧꯔꯨꯔꯤꯕ ꯑꯗꯨꯃꯥꯏꯅ ꯀꯨꯟꯗꯥꯂꯩꯁꯨ ꯇꯧꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ. ꯏꯁꯥꯅ ꯑꯔꯥꯟꯕ ꯆꯠꯂꯕꯗꯤ ꯃꯤꯁꯨ ꯆꯠꯂꯝꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜꯗꯨꯅꯤ. ꯑꯗꯨꯒꯤ ꯋꯥꯕꯨꯗꯤ ꯏꯆꯦꯁꯨ ꯆꯪꯂꯨꯔꯤꯗꯣ ꯑꯁꯦꯡꯕ ꯑꯃ ꯍꯥꯏꯌꯨ. ꯅꯠꯇ꯭ꯔꯗꯤ ꯑꯩꯁꯨ ꯂꯦꯝꯅ ꯇꯣꯛꯂꯣꯏ. ꯀꯔꯤ? ꯑꯩꯅ ꯀꯩꯗꯧꯔꯕ? ꯅꯪ ꯎꯍꯧꯕ꯭ꯔꯣ?
ꯑꯗꯨꯗꯤ ꯑꯩꯅ ꯀꯔꯤ ꯇꯧꯏ ꯍꯥꯏꯕ ꯏꯆꯦꯁꯨ ꯎꯍꯧꯕ꯭ꯔꯣ? ꯑꯗꯨꯗꯤ ꯅꯪ ꯍꯧꯖꯤꯛ ꯅꯁꯝꯗꯣ ꯂꯣꯏꯅ ꯐꯣꯏꯗꯠꯄ ꯇꯥꯔꯦ꯫ ꯑꯁꯨꯝꯅ ꯃꯣꯏ ꯑꯅꯤ ꯃꯁꯝ ꯐꯣꯏꯅꯕ ꯍꯧꯔꯛꯏ꯫ ꯃꯥꯏꯄꯥꯛ ꯈꯥꯝꯐꯝ ꯈꯪꯈꯤꯗ꯭ꯔꯤ ꯗꯥꯃꯨ ꯀꯧꯔꯛꯏ꯫ ꯍꯩ ꯗꯥꯃꯨ ꯂꯥꯛꯎꯅꯦ, ꯑꯅꯤꯁꯤ ꯃꯁꯝ ꯐꯣꯏꯅꯔꯦꯅ ꯇꯧꯔꯤꯁꯦ꯫ ꯗꯥꯃꯨ ꯍꯣꯕꯦ ꯍꯣꯕꯦ ꯂꯥꯛꯏ꯫ ꯑꯁꯨꯝꯅ ꯈꯜꯂꯤ, ꯑꯩꯅ ꯃꯁꯤ ꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕꯅꯦꯕ, ꯀꯩꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯣ? ꯑꯩ ꯀꯨꯟꯗꯥꯂꯩ ꯁꯤ ꯊꯥꯗꯣꯛꯅꯧꯅꯦ ꯅꯣꯏꯕꯣ꯫ ꯗꯥꯃꯨꯅ ꯀꯨꯟꯗꯥꯂꯩ ꯆꯤꯡꯊꯣꯔꯛꯏ꯫ ꯀꯨꯟꯗꯥꯂꯩꯅ ꯀꯩꯅꯣ ꯅꯣꯏꯅ ꯑꯩ ꯈꯥꯝꯃꯤꯁꯦ? ꯍꯥ? ꯏꯇꯩꯅꯗꯤ ꯏꯆꯦ ꯈꯥꯝꯗ꯭ꯔꯒ ꯅꯪꯅ ꯑꯩ ꯈꯥꯝꯃꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯦ? ꯍꯨꯔꯥꯟꯕꯤꯁꯦ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜ ꯃꯅꯤꯡꯗꯒꯤ ꯊꯣꯔꯛꯂꯤꯕꯅꯤ, ꯉꯁꯤꯗꯤ ꯈꯔ ꯈꯪꯍꯟꯒꯦ ꯍꯥꯏꯗꯅ ꯇꯧꯕꯅꯤ꯫ ꯍꯦ ꯍꯨꯔꯥꯟꯕꯤ, ꯅꯪꯁꯨ ꯑꯩꯈꯣꯏ ꯁꯨꯃꯥꯡꯗꯒꯤ ꯊꯣꯛꯂꯛꯏꯕ ꯅꯠꯇ꯭ꯔꯣ? ꯍꯥ? ꯅꯪꯁꯨ ꯀꯩ ꯍꯨꯔꯥꯟꯒꯦ ꯍꯥꯏꯗꯅ ꯇꯧꯔꯤꯕꯅꯣꯕ? ꯍꯥ? ꯅꯪ ꯅꯁꯝꯗꯨ ꯂꯣꯏꯅ ꯐꯣꯏꯗꯠꯀꯦ ꯇꯧꯕꯅꯤ꯫ ꯃꯥꯏꯄꯥꯛꯅ ꯗꯥꯃꯨ, ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯈꯔ ꯋꯥꯔꯧꯅꯦꯕ, ꯁꯨꯃꯥꯏꯅ ꯃꯊꯛꯀꯤ ꯍꯜꯗ ꯉꯥꯡꯍꯟꯒꯅꯨꯅꯦ꯫ ꯀꯩꯅꯣ ꯇꯥꯆꯧ, ꯑꯩꯒꯤ ꯅꯨꯄꯤ ꯈꯛ ꯅꯠꯇꯦ ꯃꯆꯤꯟ ꯀꯜꯂꯤꯕꯁꯦ, ꯏꯇꯩꯃꯁꯨꯅꯤ꯫ ꯇꯥꯆꯧꯁꯨ ꯏꯇꯩꯃꯕꯨ ꯈꯔ ꯋꯥꯔꯛꯂꯕꯗꯤ ꯐꯒꯗꯧꯕꯅꯤ꯫ ꯃꯁꯦ ꯑꯍꯜ ꯁꯥꯔꯤꯕ ꯅꯣꯏꯅ ꯚꯥꯞ ꯇꯥꯗꯕꯗꯒꯤ ꯊꯣꯛꯂꯤꯕ ꯉꯥꯛꯇꯅꯤ꯫ ꯏ ꯀꯔꯤ ꯑꯩꯈꯣꯏꯅ ꯚꯥꯞ ꯇꯥꯗꯕꯗꯒꯤ ꯊꯣꯛꯂꯛꯄꯅꯦꯕ? ꯍꯥ? ꯅꯪꯒꯤ ꯅꯨꯄꯤꯅ ꯑꯍꯤꯡꯁꯤ ꯇꯧꯔꯝꯂꯤꯕꯁꯤꯗꯤ ꯅꯪ ꯈꯪꯗ꯭ꯔꯣ? ꯍꯥ? ꯃꯇꯝ ꯆꯥꯗꯅ ꯃꯤꯒꯤ ꯁꯨꯃꯥꯡꯗ ꯍꯦꯛꯇ ꯆꯪꯕ ꯌꯥꯕ꯭ꯔꯥ? ꯑꯗꯨꯗꯤ ꯏꯇꯩꯃꯁꯨ ꯃꯇꯝ ꯆꯥꯗꯅ ꯃꯤꯒꯤ ꯏꯪꯈꯣꯜꯗ ꯆꯪꯉꯤꯁꯤꯅ ꯀꯩꯗꯧꯕ ꯆꯪꯉꯤꯕ? ꯗꯥꯃꯨ, ꯅꯪꯒꯤꯁꯤ ꯈꯠꯅꯕ ꯍꯧꯔꯤꯕ ꯍꯥꯏꯕꯗꯨꯔꯣ? ꯍꯥ? ꯑꯩꯗꯤ ꯇꯥꯆꯧꯗ ꯈꯠꯅꯕ ꯍꯧꯕ ꯅꯠꯇꯦꯅꯦ, ꯅꯣꯏꯅ ꯇꯧꯕꯅ ꯌꯥꯒꯦ ꯍꯥꯏꯕ, ꯑꯩꯈꯣꯏꯅ ꯇꯧꯕꯅ ꯌꯥꯔꯣꯏ ꯍꯥꯏꯕ, ꯑꯗꯨꯗꯤ ꯑꯩꯁꯨ ꯌꯥꯅꯤꯡꯗꯦ꯫ ꯑꯩ ꯗꯥꯃꯨ, ꯑꯩꯁꯤ ꯅꯪꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯅꯌꯥꯝꯕꯅꯤꯅꯦ, ꯅꯪꯅ ꯉꯥꯡꯂꯤꯕꯗꯣ ꯀꯔꯤꯅꯣ? ꯍꯥ? ꯅꯪ ꯑꯩꯕꯨ ꯂꯝꯕꯥ ꯄꯥꯒꯤꯁꯤꯔꯣ? ꯊꯔꯣ ꯁꯪꯕꯤꯅ ꯅꯨꯄꯥ, ꯃꯣꯏꯁꯤ ꯊꯛꯁꯤ ꯈꯥꯁꯤ ꯌꯥꯝ ꯂꯩꯇꯦ, ꯐꯨꯖꯤꯟ꯫ ꯀꯩꯅꯣ ꯏꯇꯩꯃ, ꯑꯩꯈꯣꯏꯅ ꯀꯔꯤ ꯊꯛꯁꯤ ꯈꯥꯁꯤ ꯀꯥꯏꯕ ꯇꯧꯈ꯭ꯔꯒꯦ? ꯍꯥ? ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯒꯅꯨ꯫ ꯃꯥꯏꯄꯥꯛꯅ ꯍꯩ ꯅꯪ ꯌꯥꯝ ꯐꯥꯎꯔ ꯃꯥꯜꯂꯦ, ꯂꯥꯎ ꯄꯥꯡꯒꯜ ꯆꯥꯒꯤꯟꯅꯁꯤ ꯂꯥꯎ꯫ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯅꯤꯅ ꯈꯠꯅꯔꯤꯕꯗꯨ ꯈꯥꯝꯖꯤꯟꯗꯅ ꯇꯧꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯃꯣꯏ ꯑꯅꯤꯃꯨꯛ ꯑꯣꯟꯁꯤꯟꯅꯔꯛꯏ꯫ ꯑꯍꯤꯡꯗꯨꯗ ꯋꯥ ꯋꯥ ꯂꯥꯎꯅꯔꯛꯄꯗꯨ ꯇꯥꯔꯗꯨꯅ ꯀꯥꯕꯅ ꯀꯔꯤꯅꯣꯅꯦ ꯅꯣꯏꯅ ꯑꯍꯤꯡ ꯑꯁꯤ ꯂꯥꯎꯅꯔꯤꯕꯁꯤꯕꯣ? ꯍꯥ? ꯑꯩꯈꯣꯏ ꯇꯨꯝꯕꯒ ꯑꯃꯠꯇ ꯌꯥꯗ꯭ꯔꯦꯅꯦ, ꯀꯔꯤꯅꯣ ꯅꯣꯏ ꯐꯅꯁꯨ ꯍꯥꯏꯔꯕꯅꯤ ꯅꯣꯏꯁꯦ ꯏꯀꯥꯏꯕ ꯍꯥꯏꯕ ꯑꯃ ꯂꯩꯇꯦꯅꯦꯍꯦ, ꯈꯠꯅꯐꯝ ꯏꯔꯩ ꯂꯩꯇꯕꯗꯧꯅ ꯑꯍꯤꯡꯁꯤꯗ ꯈꯠꯅꯔꯤꯕꯁꯤꯕꯨ ꯅꯨꯄꯤ ꯈꯠꯅꯕ ꯇꯣꯛꯂꯒ ꯅꯨꯄꯥ ꯑꯃꯨꯛ ꯈꯠꯅꯔꯕ꯭ꯔꯣ? ꯍꯥ? ꯃꯦꯝꯆꯥꯅ ꯅꯣꯏ ꯅꯆꯤꯟ ꯅꯅꯥꯎꯁꯤ ꯃꯉꯥꯏꯔꯦ ꯂꯩꯀꯥꯏꯁꯤꯗ ꯈꯠꯅꯔꯤꯁꯦ ꯀꯣ, ꯀꯅꯥꯝꯇ ꯁꯨꯃꯥꯏꯅ ꯇꯧꯗꯦ, ꯈꯔ ꯍꯦꯟꯃꯟꯈ꯭ꯔꯦ, ꯑꯍꯤꯡ ꯍꯥꯏꯕ ꯂꯩꯇꯦ, ꯅꯨꯡꯊꯤꯜ ꯍꯥꯏꯕ ꯂꯩꯇꯦ꯫ ꯏꯕꯨꯡꯉꯣ, ꯁꯛ ꯐꯖꯕ ꯑꯅꯤꯈꯛ ꯅꯇꯨ ꯀꯣꯝꯖꯦꯡꯀꯣꯛ ꯐꯥꯏ ꯃꯥꯟꯕꯤꯁꯤꯡꯁꯦ ꯈꯔ ꯈꯔ ꯋꯥꯔꯛꯅꯧꯅꯦ, ꯑꯗꯨꯗꯤ ꯅꯠꯇꯦ ꯅꯇꯨꯁꯤꯡꯁꯤꯒꯤ ꯃꯇꯨꯡ ꯏꯟꯗꯅ ꯑꯗꯨꯝ ꯂꯩꯔꯕꯗꯤ ꯅꯣꯏ ꯅꯣꯡꯃꯗꯤꯅꯦ ꯑꯁꯤ ꯑꯅꯥ ꯌꯥꯎꯅꯔꯛꯀꯅꯤꯀꯣ꯫ ꯅꯨꯄꯤ ꯍꯥꯏꯕꯁꯤꯅ ꯐꯔꯔꯣꯏ ꯍꯥꯏꯅ ꯐꯠꯇ꯭ꯔꯕꯗꯤ ꯃꯄꯥ ꯃꯆꯥ ꯃꯆꯤꯟ ꯃꯅꯥꯎ ꯂꯣꯏꯅ ꯀꯥꯏꯅꯍꯜꯂꯤꯕꯅꯤ, ꯃꯗꯨ ꯈꯪꯅ ꯆꯠꯂꯨꯅꯦ꯫ ꯅꯣꯏ ꯅꯆꯤꯟ ꯅꯅꯥꯎ ꯑꯅꯤꯈꯛ ꯂꯩꯕꯕꯨ ꯀꯔꯤꯒꯤ ꯅꯨꯡꯁꯤꯅꯗ꯭ꯔꯤꯕꯅꯣ? ꯍꯥ? ꯏꯀꯥꯏꯗ꯭ꯔꯣ ꯂꯩꯀꯥꯏ ꯃꯃꯥꯡꯁꯤꯗ ꯅꯣꯏꯕꯨ ꯅꯨꯄꯥ ꯅꯠꯇꯕꯒꯨꯝ ꯅꯨꯄꯤꯗꯧꯅ ꯀꯔꯤꯒꯤ ꯆꯒꯠ ꯆꯒꯠ ꯈꯠꯅꯔꯤꯕꯅꯣ? ꯑꯍꯜꯁꯤꯡꯗꯨ ꯂꯩꯔꯤꯉꯩꯗꯗꯤ ꯁꯨꯃꯥꯏꯅ ꯇꯧꯗꯦꯅꯦꯍꯦ, ꯌꯥꯔꯦ ꯆꯪꯅꯔꯣ, ꯅꯁꯛꯁꯤꯡꯗꯨ ꯌꯦꯡꯅꯤꯡꯗꯦ꯫ ꯑꯁꯨꯝꯅ ꯉꯥꯡꯂꯛꯄꯗꯒꯤ ꯃꯥꯒꯤ ꯃꯌꯨꯝꯗ ꯆꯪꯅꯈ꯭ꯔꯦ ꯀꯥꯕꯅ꯫ ꯃꯣꯏꯁꯦ ꯃꯤꯁꯨ ꯃꯥꯟ ꯃꯤꯒꯤ ꯋꯥꯈꯜꯗꯤ ꯈꯟꯗꯕ ꯖꯤꯕ ꯃꯈꯜ ꯑꯃꯅꯤ, ꯃꯣꯏꯒꯤ ꯃꯆꯥꯁꯤꯗ ꯏꯀꯥꯏꯕ ꯍꯥꯏꯕꯗꯨꯃ ꯑꯃꯠꯇ ꯌꯥꯎꯗꯕꯅꯤ ꯇꯧꯔꯤꯁꯦ꯫ ꯊꯔꯣ ꯁꯪꯕꯤꯅ ꯅꯨꯄꯥ, ꯑꯁ ꯑꯩꯗꯤ ꯈꯪꯕ꯭ꯔꯦ ꯈꯪꯕꯅꯤꯅꯦ, ꯐꯅꯥꯒꯤ ꯀꯤꯅ ꯀꯤꯅ ꯂꯥꯛꯏꯀꯥꯟꯗꯨꯗ ꯍꯦꯛ ꯊꯦꯡꯖꯤꯟꯕꯗꯨꯗꯗꯤ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦꯗꯅ, ꯐꯨꯝꯂꯝꯂꯕꯅꯤ ꯃꯣꯏꯒꯤ ꯃꯅꯤꯡꯊꯣꯡ ꯃꯄꯥꯗꯨꯗ꯫ ꯑꯩ ꯅꯪꯅ ꯇꯧꯔꯤꯗꯣ ꯃꯗꯨ ꯐꯠꯇꯤ ꯐꯠꯇꯕꯅꯤꯀꯣ꯫ ꯑꯦ ꯀꯔꯤꯒꯤ ꯐꯠꯇ꯭ꯔꯤꯕ? ꯃꯣꯏꯅ ꯃꯌꯥꯝꯕꯅꯤ ꯃꯇꯩ ꯃꯅꯤ ꯈꯟꯗ꯭ꯔꯗꯤ ꯇꯧꯕ ꯇꯥꯕꯅꯤ, ꯏꯆꯤꯜ ꯏꯅꯥꯎ ꯑꯣꯏꯔꯁꯨ ꯌꯥꯅꯗ꯭ꯔꯗꯤ ꯌꯥꯅꯗ꯭ꯔꯦ꯫ ꯑꯃꯗꯨꯅ ꯂꯥꯛꯂꯝꯂꯤꯕꯗꯨꯁꯨ ꯃꯔꯝ ꯑꯃꯗꯤ ꯂꯩꯔꯝꯒꯅꯤ, ꯂꯥꯏꯅ ꯈꯟꯕꯗꯤ ꯌꯥꯔꯣꯏ, ꯁꯤꯗꯒꯤꯗꯤ ꯀꯨꯏꯔꯔꯣꯏ ꯃꯁꯥ ꯃꯇꯣꯝꯇ ꯑꯗꯨꯝ ꯆꯠꯈ꯭ꯔꯗꯧꯅꯤ, ꯑꯗꯒꯤꯗꯤ ꯑꯩꯈꯣꯏ ꯈꯛꯇꯪ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯔꯅꯤ꯫ ꯑꯩ ꯀꯟꯅ ꯅꯣꯛꯀꯅꯨ, ꯃꯤ ꯑꯃꯨꯛ ꯇꯥꯈꯤꯅꯤꯅꯦ, ꯅꯪꯁꯤꯅ ꯃꯔꯣꯜ ꯑꯃ꯫ ꯑꯦ ꯅꯨꯡꯉꯥꯏꯔꯤꯅꯦ ꯀꯩꯅꯣ꯫ ꯁꯣꯝꯗꯁꯨ ꯀꯨꯟꯗꯥꯂꯩꯅ ꯅꯨꯄꯥ, ꯑꯩꯗꯤ ꯂꯋꯥꯏꯁꯝꯀꯁꯦ ꯆꯥꯛ ꯌꯦꯡꯕꯅꯤ ꯀꯩꯅꯣ, ꯃꯤꯍꯨꯟꯒꯁꯦ ꯈꯞꯄꯤ ꯉꯥꯛꯇꯪꯗꯨꯗ, ꯑꯗꯨꯃꯥꯏꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯈꯜꯂꯨꯗꯤ ꯇꯨꯝꯈ꯭ꯔꯕꯣꯏ ꯅꯤꯡꯉꯤ꯫ ꯏꯇꯩꯃꯅ ꯑꯩꯈꯣꯏꯔꯣꯝꯗꯒꯤ ꯊꯣꯔꯛꯂꯤꯕꯗꯨꯁꯨ ꯀꯔꯤꯅꯣ ꯃꯔꯝ ꯑꯃꯗꯤ ꯂꯩꯔꯝꯒꯅꯤꯅꯦ꯫ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ, ꯃꯔꯝ ꯆꯥꯗꯦ ꯃꯥꯅ ꯑꯍꯤꯡꯁꯤꯗ ꯑꯩꯈꯣꯏꯔꯣꯝꯗ ꯆꯪꯕꯒꯤ꯫ ꯑꯗꯨ ꯅꯨꯄꯥ, ꯄꯣꯠꯇꯣ ꯐꯨꯝꯗꯤ ꯐꯨꯝꯖꯤꯜꯂꯝꯂꯕꯅꯤ, ꯀꯨꯏꯔꯣꯏ ꯃꯣꯏ ꯁꯣꯏꯗꯅ ꯆꯠꯈ꯭ꯔꯗꯧꯅꯤ꯫ ꯃꯁꯤꯒꯤ ꯈꯜꯂꯨꯕꯗ ꯑꯩꯗꯤ ꯋꯥꯈꯜꯁꯦ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯕꯅꯣ꯫ ꯍꯥꯏꯌꯣ ꯑꯃꯨꯛꯇꯕꯨ ꯅꯣꯛꯈꯤꯒꯦꯗ ꯍꯩ꯫ ꯑꯩ ꯀꯟꯅ ꯅꯣꯛꯀꯅꯨꯅꯦ, ꯑꯃꯨꯛ ꯈꯠꯅꯕ ꯍꯧꯔꯛꯅꯕꯅꯤꯅꯦ꯫ ꯑꯁꯨꯝꯅ ꯂꯩꯔꯛꯄꯅ ꯊꯥ ꯑꯃ ꯑꯅꯤ ꯍꯧꯈ꯭ꯔꯦ꯫ ꯀꯨꯟꯗꯥꯂꯩꯅ ꯆꯤꯡꯅꯕ ꯐꯥꯎꯔꯛꯏ꯫ ꯀꯩꯅꯣ ꯅꯨꯄꯥ, ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨꯕꯨ ꯀꯔꯤꯝꯇ ꯀꯥꯟꯅꯗ꯭ꯔꯕ꯭ꯔꯥ ꯈꯪꯗꯦꯅꯦ, ꯃꯣꯏꯁꯤ ꯀꯔꯤꯝ ꯇꯧꯕ ꯎꯗꯦ, ꯅꯠꯇꯦ ꯑꯣꯖꯥ ꯃꯥꯏꯕꯗꯨꯅ ꯄꯣꯠꯁꯦ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯄꯤꯔꯛꯇꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯊꯔꯣ ꯁꯪꯕꯤꯅ ꯅꯨꯄꯥ, ꯑꯩꯅ ꯑꯗꯨꯛ ꯋꯥꯅ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯀꯔꯤꯝꯇ ꯀꯥꯟꯅꯗ꯭ꯔꯤꯅꯦ ꯇꯧꯔꯤꯁꯦ, ꯃꯣꯏꯁꯦ ꯑꯍꯣꯡꯕ ꯑꯝꯇ ꯎꯗꯦꯃꯤ, ꯃꯁꯤꯗꯤ ꯑꯣꯖꯥ ꯃꯥꯏꯕꯒꯤꯗ ꯆꯠꯂꯒ ꯍꯦꯟꯅ ꯀꯟꯕ ꯑꯃꯃꯨꯛ ꯇꯧꯍꯟꯗ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ꯫ ꯑꯁꯨꯝꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯍꯥꯏꯅꯩ꯫
ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯀꯨꯟꯗꯥꯂꯩꯅ ꯃꯥꯏꯕ ꯀꯂꯥꯕꯨ ꯎꯅꯔꯨꯔꯕ ꯃꯇꯨꯡꯗ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯀꯂꯥ ꯂꯥꯛꯇꯨꯅ ꯀꯨꯟꯗꯥꯂꯩꯒꯤꯗ ꯂꯥꯏ ꯈꯨꯔꯨꯝꯅꯩ꯫ ꯑꯣꯖꯥ ꯃꯥꯏꯕ, ꯍꯟꯗꯛꯇꯤ ꯁꯣꯏꯗꯅꯕ ꯈꯔ ꯇꯧꯕꯤꯌꯨꯀꯣ, ꯅꯍꯥꯟꯒꯤꯗꯣ ꯏꯄꯥꯟ ꯄꯥꯟꯗꯕ ꯃꯥꯜꯂꯦ꯫ ꯀꯂꯥꯅ ꯁꯣꯟꯖꯩ꯫ ꯄꯥꯜ ꯑꯩꯅ ꯀꯔꯤꯝꯇꯁꯨ ꯇꯧꯗꯕꯗꯨꯗ ꯀꯔꯝꯍꯥꯏꯅ ꯄꯥꯟꯗꯣꯏꯕ? ꯉꯁꯤꯁꯨ ꯄꯥꯜꯂꯣꯏ꯫ ꯅꯣꯏꯁꯦ ꯒ꯭ꯌꯥꯟ ꯇꯥꯍꯟꯒꯦ ꯍꯥꯏꯗꯅ ꯑꯩꯅ ꯇꯧꯁꯤꯟꯅꯕꯁꯤꯕꯣ꯫ ꯍꯧꯖꯤꯛꯇꯤ ꯄꯣꯠ ꯆꯩ ꯁꯨꯔꯕꯅꯤꯅ ꯂꯝꯕꯤꯗ ꯂꯣꯏꯅ ꯊꯥꯗꯣꯛꯀꯗꯕꯅꯤ, ꯑꯗꯨꯅ ꯅꯣꯏ ꯑꯅꯤꯗꯨꯝ ꯏꯃꯨꯡꯗ ꯂꯩꯔꯝꯃꯨ, ꯑꯩ ꯊꯥꯗꯣꯛꯂꯨꯈꯤꯒꯦ꯫ ꯗꯈꯤꯅꯥꯁꯤ ꯁꯤꯅ ꯌꯥꯔꯣꯏꯅꯦ, ꯈꯔ ꯌꯥꯝꯅ ꯍꯥꯞꯄꯨꯅꯦ, ꯁꯤꯗ ꯄꯥꯜꯂꯣꯏꯅꯦ꯫ ꯀꯨꯟꯗꯥꯂꯩꯅ ꯁꯦꯜꯗꯨ ꯈꯔ ꯌꯥꯝꯅ ꯍꯥꯞꯆꯤꯜꯂꯤ꯫ ꯑꯣꯖꯥ ꯃꯥꯏꯕ, ꯁꯣꯏꯕ ꯁꯣꯏꯔꯣꯏ ꯍꯥꯏꯔꯕꯗꯤ ꯑꯣꯖꯥꯅ ꯍꯦꯛ ꯍꯥꯏꯔꯤꯈꯩ ꯍꯥꯞꯀꯦ ꯍꯥꯏꯔꯤꯕꯅꯤ꯫ ꯏꯍꯦ, ꯁꯣꯏꯔꯣꯏꯗ ꯁꯣꯏꯔꯣꯏꯗ, ꯀꯔꯤꯝꯇ ꯈꯟꯒꯅꯨ, ꯑꯩꯅ ꯁꯤꯒꯨꯝꯕꯁꯦ ꯀꯌꯥ ꯇꯧꯗ꯭ꯔꯕꯅꯤ, ꯑꯗꯨꯕꯨ ꯅꯣꯏꯅ ꯀꯟꯅ ꯍꯥꯏꯕꯗꯨꯗ ꯇꯉꯥꯏ ꯐꯗꯅ ꯇꯧꯔꯕꯒꯤ ꯋꯥꯅꯤ, ꯑꯗꯨꯅ ꯑꯩꯅ ꯗꯈꯤꯅꯥ ꯈꯔ ꯌꯥꯝꯍꯜꯂꯨ ꯍꯥꯏꯔꯤꯕꯁꯦ꯫ ꯀꯥꯂꯥ ꯄꯣꯠ ꯆꯩꯁꯤꯡꯗꯨ ꯌꯥꯡꯀꯣꯛꯇꯨꯗ ꯍꯥꯞꯂꯒ ꯊꯣꯛꯂꯛꯏ, ꯑꯗꯨꯒ ꯃꯝꯈ꯭ꯔꯕꯗꯨꯗ ꯊꯣꯡꯒꯥꯜꯗ ꯊꯝꯃꯤ, ꯑꯗꯨꯒ ꯍꯥꯞꯂꯛꯂꯤꯕ ꯁꯦꯜꯗꯨ ꯍꯥꯟꯅ ꯍꯥꯞꯆꯤꯜꯂꯤ, ꯑꯗꯨꯒ ꯄꯣꯠ ꯆꯩꯁꯤꯡꯗꯨ ꯃꯥꯒꯤ ꯐꯨꯔꯤꯠ ꯈꯥꯎꯗ ꯄꯪꯍꯥꯞꯇ ꯍꯥꯞꯆꯤꯜꯂꯤ, ꯑꯗꯨꯒ ꯆꯪꯂꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯍꯧꯒꯠꯂꯛꯄꯒ ꯃꯥꯏ ꯄꯥꯛꯅ ꯍꯤꯗꯥꯛ ꯉꯧꯔꯒ ꯂꯥꯛꯄꯒ ꯍꯦꯛ ꯊꯦꯡꯅꯩ꯫ ꯍꯦ, ꯀꯅꯥꯅꯣ ꯑꯗꯨꯗ ꯂꯩꯔꯤꯗꯣ? ꯀꯅꯥꯅꯣ ꯍꯥꯏꯕꯅꯤ? ꯀꯥꯂꯥ ꯁꯨꯈꯨꯝ ꯈꯨꯝꯗꯦ, ꯇꯨꯃꯤꯟꯅ ꯂꯩ꯫ ꯅꯪ ꯈꯨꯝꯃꯔꯣꯏꯗ꯭ꯔꯥ? ꯆꯩꯁꯤꯅ ꯀꯜꯂꯛꯑꯒꯦ? ꯀꯅꯥꯅꯣ ꯍꯥꯏ? ꯀꯥꯂꯥꯅ ꯈꯜꯂꯤ, ꯃꯁꯤꯕꯨ ꯀꯅꯥ ꯑꯣꯏꯔꯤꯖꯥꯠꯅꯣ? ꯍꯤꯗꯥꯛ ꯉꯥꯎꯕꯁꯨ ꯃꯥꯜꯂꯤ, ꯑꯩꯕꯨ ꯆꯦꯜꯍꯧꯕꯅ ꯐꯗꯣꯏꯖꯥꯠꯂꯥ? ꯄꯣꯠ ꯃꯌꯥꯝꯁꯤꯁꯨ ꯂꯨꯝꯃꯤꯅꯦ ꯇꯧꯔꯤꯁꯦ꯫ ꯂꯐꯣꯏꯒꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕ? ꯆꯦꯜꯂꯗꯤ ꯂꯣꯏꯅ ꯇꯥꯍꯧꯕ ꯇꯥꯔꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯃꯥꯏ ꯄꯥꯛꯅ, ꯅꯨꯄꯤ ꯇꯥꯕ꯭ꯔꯥ? ꯃꯩ ꯑꯝꯇ ꯄꯨꯔꯛ, ꯁꯤꯗ ꯃꯤꯔ ꯕꯨꯠꯂ ꯀꯩꯅꯣꯝ ꯂꯩ, ꯍꯪꯕꯁꯨ ꯈꯨꯝꯗꯦ, ꯃꯤ ꯑꯣꯏꯅ ꯐꯥꯔꯒꯦ ꯕꯨꯠ ꯑꯣꯏꯅ ꯐꯥꯔꯒꯦ ꯉꯁꯤꯗꯤ꯫ ꯊꯔꯣ ꯁꯪꯕꯤ ꯊꯥꯡꯃꯩ ꯑꯃ ꯄꯨꯔꯛꯇꯨꯅ ꯊꯣꯛꯂꯛꯏ꯫ ꯀꯥꯂꯥ ꯆꯦꯟꯐꯝ ꯂꯩꯇ꯭ꯔꯗꯨꯅ, ꯅꯄꯥ ꯊꯣꯔꯥꯏ ꯃꯆꯥ ꯅꯣꯏꯅꯤꯅꯦ, ꯅꯣꯏꯕꯨ ꯑꯩ ꯈꯪꯗ꯭ꯔꯕ꯭ꯔꯣ? ꯃꯥꯏꯕ ꯀꯂꯥꯅꯤ꯫ ꯃꯥꯏꯕ ꯀꯂꯥꯅꯤ? ꯑꯣꯖꯥ ꯃꯥꯏꯕ, ꯅꯪꯗꯤ ꯑꯩꯈꯣꯏ ꯊꯣꯡꯒꯥꯜꯁꯤꯗ ꯀꯩꯗꯧꯔꯤꯕ? ꯀꯥꯂꯥ ꯄꯣꯠ ꯆꯩꯁꯤꯡꯗꯨ ꯇꯨꯡꯗ ꯂꯣꯠꯂꯤ, ꯑꯗꯨꯒ ꯑꯩ ꯂꯥꯏ ꯈꯨꯔꯨꯝꯕ ꯑꯃ ꯆꯠꯂꯨꯕꯅꯤꯅꯦ, ꯅꯣꯏꯕꯨ ꯃꯝꯅꯒ ꯃꯝꯕꯅꯦ, ꯍꯟꯗꯣꯛꯑꯣꯅꯦ, ꯑꯩ ꯆꯠꯀꯦꯅꯦ꯫ ꯊꯔꯣ ꯁꯪꯕꯤꯅ, ꯑꯣꯖꯥ ꯃꯥꯏꯕ, ꯅꯪꯗꯤ ꯑꯃꯝꯕꯁꯤꯗ ꯀꯅꯥꯒꯤ ꯂꯥꯏ ꯈꯨꯔꯨꯝꯂꯝꯂꯤꯕ? ꯑꯩꯈꯣꯏꯗ ꯁꯦꯝꯖꯜꯂꯝꯂꯤꯕꯔꯣ? ꯃꯥꯏ ꯄꯥꯛ ꯑꯣꯏꯔꯝꯒꯅꯤ, ꯃꯁꯤ ꯁꯣꯏꯗ꯭ꯔꯦ, ꯑꯩꯈꯣꯏ ꯊꯣꯡꯒꯥꯜꯗ ꯂꯩꯔꯝꯂꯤꯕꯁꯦ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯩꯒꯤ ꯂꯤꯆꯩꯗꯨ ꯄꯨꯔꯛ, ꯉꯁꯤꯗꯤ ꯃꯥꯏꯕ ꯐꯨꯕ ꯇꯥꯔꯦ꯫ ꯑꯣꯖꯥ ꯃꯥꯏꯕ, ꯅꯔꯣꯜꯁꯦ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯑꯩꯒꯤ ꯈꯨꯠꯇ ꯅꯊ꯭ꯋꯥꯏ ꯃꯥꯡꯕ ꯁꯣꯏꯗ꯭ꯔꯦ꯫ ꯀꯔꯤꯅꯣꯅꯦ ꯅꯣꯏꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯑꯩꯗꯤ ꯑꯋꯥꯡꯂꯣꯝꯗ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯂꯨꯕꯅꯤꯅꯦ꯫ ꯅꯣꯏꯁꯤꯗꯤ, ꯅꯣꯏꯒꯤꯁꯤꯗ ꯏꯕꯥꯅꯤ ꯊꯦꯡꯅꯕꯒꯤ ꯋꯥꯅꯤ ꯌꯦꯔꯥ, ꯅꯪꯒꯤ ꯑꯣꯖꯥꯗꯕꯨ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯍꯧꯅꯕ꯭ꯔꯣ? ꯂꯩꯊꯣꯛꯑꯁꯦ, ꯄꯣꯠꯅꯒ ꯄꯣꯠ ꯂꯨꯝꯕꯅꯦ, ꯑꯩ ꯆꯠꯀꯦꯁꯦ꯫ ꯌꯥꯔꯣꯏ ꯆꯠꯄ, ꯃꯥꯏꯕ, ꯅꯔꯣꯜ ꯁꯦꯡꯗ꯭ꯔꯕꯗꯤ ꯆꯠꯄ ꯁꯨꯡꯌꯥ ꯌꯥꯔꯣꯏ꯫ ꯅꯪ ꯑꯩꯅ ꯍꯥꯏꯕꯁꯤ ꯌꯥꯗ꯭ꯔꯦ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩ ꯃꯟꯇ꯭ꯔ ꯇꯧꯔꯛꯂꯒꯦ, ꯅꯪ ꯂꯦꯞꯅ ꯂꯦꯞꯅ ꯋꯥꯟꯊꯒꯦ ꯍꯥꯏꯕ꯭ꯔꯣ? ꯃꯥꯏ ꯄꯥꯛ ꯍꯤꯗꯥꯛꯅꯒ ꯉꯥꯎꯕꯅꯤ꯫ ꯃꯃꯤꯠꯇ ꯀꯂꯥꯗꯣ 3-4 ꯊꯣꯛꯂꯛꯏ꯫ ꯂꯤꯆꯩꯗꯨ ꯄꯥꯏꯔꯒ ꯈꯣꯏꯍꯥꯏ ꯍꯥꯏꯕꯗꯨꯗ ꯃꯆꯥꯗꯨ ꯍꯤꯗꯥꯛ ꯉꯥꯎꯕꯗꯨꯗ ꯐꯥꯕ ꯉꯝꯍꯧꯗꯗꯨꯅ ꯇꯨꯁꯤꯜꯂꯤ꯫ ꯀꯅꯥꯅꯣ ꯏꯂꯩꯗꯣ? ꯌꯦꯔꯥ, ꯃꯤ ꯎꯁꯤꯠꯇꯕ! ꯑꯁꯨꯝꯅꯃꯨꯛ ꯍꯧꯒꯠꯂꯛꯂꯒ ꯌꯦꯡꯕꯗ ꯃꯃꯤꯠꯇ ꯀꯂꯥꯗꯨ 3-4 ꯎꯔꯛꯄꯗꯨꯗ, ꯃꯁꯤꯗꯤ ꯃꯥꯒꯤ ꯃꯟꯇ꯭ꯔ ꯇꯧꯔꯛꯂ ꯃꯥꯜꯂꯦ, 3-4 ꯁꯨꯒꯠꯂꯦ꯫ ꯅꯨꯄꯤ, ꯑꯩ ꯆꯦꯜꯂꯦꯍꯦ, ꯃꯁꯤꯗꯤ ꯕꯨꯠꯅꯤꯍꯦ! ꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯏꯄꯥꯛ ꯆꯦꯟꯈ꯭ꯔꯦ ꯀꯂꯥꯅ꯫ ꯑꯩꯅ ꯉꯁꯥꯏꯅ ꯇꯧꯅꯨ ꯍꯥꯏꯕꯅꯦ, ꯐꯔꯦꯅꯦꯗꯣ꯫ ꯊꯔꯣ ꯁꯪꯕꯤꯅ, ꯑꯣꯖꯥ ꯃꯥꯏꯕ, ꯑꯩꯉꯣꯟꯗꯗꯤ ꯇꯧꯕꯤꯔꯛꯀꯅꯨꯀꯣ, ꯑꯩꯗꯤ ꯀꯔꯤꯝꯇ ꯍꯥꯏꯖꯗꯕꯅꯤ꯫ ꯍꯣꯏꯗ, ꯑꯩꯁꯨ ꯈꯪꯉꯤꯗ, ꯑꯗꯣ ꯑꯩ ꯆꯠꯂꯒꯦ, ꯅꯪ ꯆꯪꯍꯧꯔꯣꯀꯣ꯫ ꯑꯁꯨꯝꯅ ꯀꯂꯥ ꯃꯥꯏꯕ ꯄꯣꯠ ꯃꯌꯥꯝꯗꯨ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ꯫ ꯀꯨꯟꯗꯥꯂꯩꯒꯤꯗ ꯑꯃꯨꯛ ꯆꯪꯒꯗꯕꯗꯨ ꯃꯥ ꯆꯪꯂꯝꯗ꯭ꯔꯦ, ꯊꯔꯣ ꯁꯪꯕꯤ ꯍꯣꯏꯅ ꯆꯪꯈ꯭ꯔꯤ ꯍꯥꯏꯅꯤ꯫ ꯊꯔꯣ ꯁꯪꯕꯤ ꯍꯣꯏꯅ ꯆꯤꯡꯅꯈ꯭ꯔꯅꯤ ꯈꯟꯗꯨꯅ ꯁꯣꯝꯗꯅ ꯀꯨꯟꯗꯥꯂꯩꯒ ꯗꯥꯃꯨꯒꯅ ꯀꯂꯥ ꯆꯪꯂꯛꯄ ꯉꯥꯏꯔꯤ꯫ ꯀꯩꯅꯣ ꯑꯣꯖꯥ ꯃꯥꯏꯕꯗꯨꯕꯨ ꯁꯨꯛꯍꯟ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤꯅꯦ, ꯀꯩꯗꯧꯔꯖꯥꯠꯅꯣ? ꯗꯥꯃꯨꯅ, ꯃꯄꯥꯟꯗ ꯃꯤ ꯈꯔ ꯂꯥꯡꯕ ꯇꯥꯈꯤꯕꯗꯨ ꯀꯩꯗꯧꯕ ꯌꯥꯎꯔꯖꯥꯠꯅꯣ? ꯑꯁꯨꯝꯅ ꯃꯣꯏ ꯑꯅꯤ ꯃꯄꯥꯜ ꯊꯣꯛꯂꯛꯇꯨꯅ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯀꯅꯥꯝꯇ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ, ꯊꯔꯣ ꯁꯪꯕꯤꯅ ꯃꯉꯣꯜꯗ ꯂꯦꯞꯂꯒ ꯂꯦꯞꯂꯥꯎ ꯂꯥꯎꯔꯛꯏ꯫ ꯍꯣ, ꯂꯩꯀꯥꯏꯁꯦ ꯂꯣꯟꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯌꯥꯝ ꯌꯥꯎꯔꯦ, ꯀꯔꯤꯒꯨꯝꯕ ꯐꯠꯇ ꯅꯨꯡꯗꯒ ꯊꯣꯛꯂꯕꯗꯤ ꯂꯦꯝꯅ ꯊꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯊꯔꯣ ꯁꯪꯒꯤꯗꯤ ꯈꯪꯍꯟꯒꯗꯕꯅꯤ, ꯂꯩꯀꯥꯏꯁꯦ ꯂꯩꯃꯤꯟꯅꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤ꯫ ꯀꯨꯟꯗꯥꯂꯩꯅ, ꯍꯣ, ꯂꯩꯀꯥꯏꯁꯦ ꯃꯕꯨꯛ ꯐꯠꯇꯕ ꯃꯤ ꯌꯥꯝꯅ ꯂꯩ, ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯃꯤꯉꯣꯟꯗ ꯃꯔꯥꯜ ꯁꯤꯒꯟꯕ ꯌꯥꯝ ꯂꯩ, ꯇꯥꯕꯗ ꯌꯥꯝ ꯋꯥꯔꯦ, ꯉꯥꯛꯇ ꯄꯣꯊꯥꯐꯝ ꯈꯪꯗ꯭ꯔꯦ꯫ ꯃꯤꯒꯤ ꯐꯠꯇꯅꯕ ꯇꯧꯔꯕꯗꯤ ꯑꯩꯈꯣꯏꯁꯨ ꯇꯧꯕ ꯇꯥꯔꯦꯗꯅ,
ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯀꯗꯕ ꯊꯔꯣ ꯁꯪꯕꯤ ꯅꯠꯇꯦ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯍꯥꯏꯕꯗꯣ ꯅꯃꯤꯠ ꯊꯤꯠꯅ ꯌꯦꯡꯉꯨ ꯑꯁꯨꯝꯅ ꯃꯣꯏ ꯑꯅꯤ ꯃꯥꯒꯤ ꯃꯥꯡꯒꯣꯜꯗ ꯂꯦꯞꯂꯒ ꯂꯥꯎꯅꯔꯝꯃꯤ ꯑꯁꯨꯝꯅ ꯁꯨꯝ ꯂꯩꯔꯛꯄꯅ ꯅꯣꯡꯃ ꯀꯂꯥꯒꯤ ꯌꯨꯝꯗ ꯊꯔꯣ ꯁꯪꯕꯤ ꯂꯥꯛꯂꯝꯃꯤ ꯀꯂꯥꯅ ꯈꯜꯂꯤ ꯑꯁ ꯉꯁꯤꯃꯨꯛ ꯂꯥꯛꯏꯅ ꯇꯧꯔꯤꯁꯦ ꯅꯍꯥꯟꯒꯤꯗꯨ ꯀꯔꯤꯃꯨꯛ ꯍꯥꯏꯔꯛꯇꯧꯔꯤ ꯖꯥꯠꯅꯣꯅꯦ ꯅꯨꯃꯤꯠꯇꯨ ꯑꯩ ꯈꯤꯇꯪ ꯉꯥꯏꯕꯅꯤ ꯀꯣꯛ ꯀꯥꯏꯒꯗꯕ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯅ ꯃꯥꯒꯤ ꯅꯨꯄꯥꯗꯨꯅ ꯍꯤꯗꯥꯛ ꯉꯥꯎꯔꯝꯕꯒꯤ ꯐꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯁꯦꯟꯐꯝ ꯂꯩꯔꯣꯏꯗꯕꯅꯤ ꯑꯣꯖꯥ ꯃꯥꯏꯕ ꯑꯩ ꯂꯥꯛꯆꯔꯤ ꯏꯕꯦꯝꯃ ꯐꯝꯃꯨ ꯀꯔꯤ ꯇꯥꯟꯅꯁꯤꯒꯦ ꯑꯣꯖꯥꯅ ꯅꯍꯥꯟꯃꯨꯛ ꯁꯦꯝꯕꯗꯨꯗꯤ ꯀꯔꯤꯝꯇ ꯀꯥꯟꯅꯗꯦ ꯍꯟꯗꯛꯇꯤ ꯈꯔ ꯀꯟꯕ ꯊꯥꯕ ꯍꯦꯛꯇ ꯄꯥꯟꯒꯗꯕ ꯑꯣꯏꯅ ꯇꯧꯕꯤꯌꯨ ꯍꯥꯏꯖꯒꯦ ꯍꯥꯏꯗꯅ ꯂꯥꯛꯆꯔꯤꯕꯅꯤ ꯍꯥ ꯀꯔꯤ ꯅꯍꯥꯟꯒꯤꯗꯨ ꯄꯥꯟꯗꯦꯕ ꯀꯔꯝꯍꯥꯏꯅ ꯇꯧꯔꯤꯖꯥꯠ ꯅꯣꯏꯅ ꯐꯨꯝꯕꯗ ꯁꯣꯏꯕ ꯅꯠꯇꯕ꯭ꯔꯣ ꯑꯣꯖꯥꯅ ꯍꯥꯏꯕꯗꯣ ꯑꯗꯨꯅꯤ ꯑꯩꯅ ꯇꯧꯖꯔꯤꯕꯁꯦ ꯑꯗꯨ ꯐꯥꯎꯕ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯈꯨꯠ ꯆꯪꯅ ꯇꯧꯈ꯭ꯔꯕ ꯖꯥꯠꯅꯤ ꯑꯗꯨꯕꯨ ꯑꯣꯖꯥ ꯀꯔꯤꯝꯇ ꯀꯥꯟꯅꯗꯦ ꯁꯦꯜꯅ ꯃꯔꯣꯜ ꯑꯃ ꯇꯤꯡꯂꯤꯕ ꯑꯗꯨꯒ ꯑꯩꯅ ꯈꯔ ꯁꯝꯇꯛ ꯇꯧꯕꯗꯨꯅ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯇꯧꯔꯨꯕꯅꯤꯗ ꯍꯧꯖꯤꯛꯇꯤ ꯑꯩ ꯈꯪꯉꯦ ꯅꯪꯅ ꯄꯥꯝꯕꯗꯣ ꯑꯗꯨ ꯍꯦꯛꯇ ꯇꯧꯔꯨꯁꯤ ꯑꯗꯨ ꯏꯕꯦꯝꯃ ꯋꯥ ꯑꯃꯗꯤ ꯂꯩꯅꯦ ꯀꯔꯤ ꯋꯥꯅꯣ ꯑꯣꯖꯥ ꯃꯥꯏꯕ ꯑꯩꯁꯦ ꯃꯥꯂꯦꯝꯁꯤꯗ ꯃꯤꯒꯤ ꯊꯧ ꯇꯧꯕꯗ ꯀꯂꯥ ꯃꯥꯏꯕ ꯍꯥꯏꯗꯅ ꯏꯃꯤꯡ ꯆꯠꯂꯤꯕꯅꯤꯗꯣ ꯑꯗꯨꯕꯨ ꯑꯩ ꯇꯟꯗꯅ ꯀꯌꯥ ꯇꯧꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯍꯟꯗꯛ ꯏꯕꯦꯝꯃꯅ ꯇꯧꯗ ꯌꯥꯗꯦ ꯍꯥꯏꯗꯅ ꯑꯃꯨꯛ ꯒꯤꯔꯤ ꯇꯛꯂꯔꯦ ꯃꯗꯨꯗ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯗꯨꯅ ꯇꯧꯔꯨꯔꯦ ꯑꯗꯣ ꯏꯕꯦꯝꯃ ꯊꯕꯛꯁꯤ ꯇꯧꯕꯅꯦ ꯍꯥꯏꯗꯨꯅ ꯇꯧꯔꯕꯗꯤ ꯁꯦꯜ ꯈꯔꯗꯤ ꯆꯪꯗꯕ ꯌꯥꯔꯣꯏꯗꯧꯔꯦ ꯀꯔꯝꯍꯥꯏꯅ ꯇꯧꯁꯦꯕ ꯑꯣꯖꯥ ꯃꯥꯏꯕ ꯊꯕꯛꯇꯨꯕꯨ ꯁꯣꯏꯔꯣꯏ ꯍꯥꯏꯔꯕꯗꯤ ꯆꯪꯅꯤꯡꯕ ꯁꯦꯜ ꯆꯪꯁꯠꯅꯨ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯄꯣꯠꯇꯨ ꯁꯦꯝꯂꯒꯦꯀꯣ ꯑꯁꯨꯝꯅ ꯀꯂꯥꯅ ꯍꯥꯏꯕꯗ ꯉꯥꯏꯔꯤ ꯊꯣꯡꯒꯥꯜꯗ ꯀꯨꯟꯗꯥꯂꯩ ꯆꯪꯂꯛꯄꯗꯨ ꯎꯏ ꯀꯂꯥꯅ ꯈꯜꯂꯤ ꯑꯣ ꯃꯁꯤꯃꯁꯨꯃꯨꯛ ꯂꯥꯛꯂꯕ ꯐꯔꯦ ꯑꯩꯅ ꯃꯇꯝ ꯀꯨꯏꯅ ꯉꯥꯏꯔꯛꯄ ꯃꯇꯝꯗꯨ ꯉꯁꯤꯗꯤ ꯌꯧꯔꯛꯂꯦꯗꯅ ꯀꯂꯥ ꯎꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯂꯩ ꯀꯨꯟꯗꯥꯂꯩꯅ ꯑꯣꯖꯥ ꯃꯥꯏꯕ ꯑꯩ ꯂꯥꯛꯆꯔꯤ ꯊꯔꯣ ꯁꯪꯕꯤ ꯃꯃꯥꯏꯗꯨ ꯁꯠ ꯂꯩꯊꯣꯔꯛꯏ ꯀꯨꯟꯗꯥꯂꯩ ꯑꯣꯏꯔꯝꯕꯗꯨꯗ ꯃꯁꯨꯞꯇꯨ ꯐꯠ लाउना लेखी अदुगा ममाइदु लेथोक्लगा लेखी कुंदालैसु थरो संगबी उबदा लेथोक्लगा मसामाइबा आई असाइदोइना लेरुरगे आई ngaiko कदाइदा लेगी हाइ सिदा फम कइदोरगे हा कइदोरगे नंगना सोइदा लेगी हाइबदुबो कइसु तौदेदा सुम मी यामना लेरमबदुदा तौबनी मसामाइबा आइगिदो लोइबिरब्रो आई चटखिबा यारद्रो आई ngaikoni लोइद्रिनि गाक्ता फमगु लोइदौ अनीदो नकल नकल लेनबदु उबदा कलान हाइरे नोई अनी आई वा हाइगेको नोई अनी कना कना नो हाइबा आई खंगी अदुना नोई अनी आइगी नाक्सिदा पुन्ना फमुला नत्रबदी आई नोइगी थबक अमता तौबा ngamloiko asi haibadagi anidu sangsinदुना फमी तानजासिदा माइपाक अमदी दामु मागी मागी नुपी थीबा मथंग मथंग लाई मदु उबदा कला माइबा तान चारे खली माइपाकना अइना कोइथि थिउरी अदुगा नंगसिदा कइदोरिबा हा दामुना नुपी नंगसि ग्यान तादे असिंग सीने माइने हाइबिगी वा लेते नंगोदा नंगना थोपा मा हेक्ता तौना चटके अइना थीबा याबा थिरुरे फंगद्रदना सिदा लेरंबा याइ हाइदना लाक्लिबनी कलाना नोइनी लाक्पा तान यामना जारे गाक्तंग फम अइ वरी खरा सागेको मसिन मनाउदो नाकन नाकनदा फमी कलाना यंग ngasi noi noigi nupi singsina tawribase moi ani na haibu wa ngasidi ai noida loina tamgeko moi ani si masin manaw adusu yum amatagi moi ani na amana mabu usitnate amana amagi phattana ba haidna hotnai amana hai moi leiba ngamdana ba tawbiyu hai amana mu hai moi leiba ngamdana ba tawbiyu haidana amamuk lai tawi aina moi na haibado amata tawti tawsinnaraga pikhiba ngaktani नोंमदी सोइदना ज्ञान ताहनगे हाइबसे अइगी मोटनी अइना फत्तनबा तौगे हाइरबदी तौबा याइ अदुबु अइ मीगी फत्तनबा तौनिंगते अदुना ngasiगी नुमितसे अइना ngairapani नोइ मरि पुनबा ngaibani करिगे नोइना अहलसिंग लेजबा कांदा असुमना नुंसिनजिबा दामुना जमाइबा ओजाना हारिबदो याम सुमि मसी तासौना अहल साबा हाइतबगिनि हाइबदी इमाना इपाना थमलमे इंखोल समलसे तासौना अइगी मागी हाइदना चप मानना येलबदी मसी थोक्लोइदबनी माइपाकना जमाइबा अयमु हाइजगे इपानी माना थमलंबा लो इंखोलसे अहलसिंग लेजबसु इबानी अदुम येनदौ लेरब अदुबु मोइ मतै मनाउना फंगजरोइदबदौना हेक्ता तानसिलकबनी मदुदगी खतनबा हाइदो अदुम मोइखिबनी अदुना मासु मागी जगा सिदा ओइरनी हाइदना तौरक अदुगा इसु साउनिंगबदगी इसु अइगी जगा हाइदना तौनरकबनी कालाना मोय अनिगी वा तारा मतुंगदा यारे यारे खंगी मदु पुमनमक
kanana thokalli haiba ai khani nupi haiba sidi karam saw masagi oizabada khali aduna nupa oiba nakhoida moina ngehak leitana ngangi madudagi nupa singsu thumna isingda tumkibagum adum yakiba taba aina hariba sibu sumdabrani ha bema noi ani suni pisak piklingaidagi nungsi sanana laiminarakpa mapa masa masi manawsing nungsinahangi nungsinahaloy haibase noigi khuta laibani nupini imung manung nungsinahal imung manung kangkhong sahali laibak wathok oheli haibase noyani matam pumbada kawunuko aduna hojikti aina haigadaba haibu noina nahan khai aingonda ki puki pot singdu kaisu laitaba pot aina noigi na taw yenge tawbani aduna ngasi haiba numit sidagi noi nungsi sanana laimina ama namabu phana khan madutata nungsi na haibado oirakani ko ama namabu phatan hek khalaba adoirabadi khak nungsi na ba yaroi ko tharo sangbina ozagi wasi tabada ai gyan tajare masi pumnama nupi ai khoina thokan bangakta ai gi ta haibu wakhal sina mang tharubana kasidi imung manung kangkhong sahani masi yam phataba haibadu oiramni aduna ngasi haibu numit sidagi asigumba thabak amuk hana tawraroi aduga ngasigi malem se leiriba nupi oibi pumnamaktasu aina pauzil pizari nupi haibasi yam lubani nupi ni irang thokhani nupi na nungsinahal pumnamak nupi dagi thokpa ngaktani aduna nupi pumnamak ngasi haiba numit sidagi gyan tabiru aikhoi aphaba nupi haidu oirasi kundalai chumi oza maibana hai masi nupi aikhoina thokhanbani khoi gi phangphang thokpabu phanglaroi haina pakhatana nupa singne inchinbadagi ngasi wathoksi thoklibani oza maibada aikhoina haiki mayam tho aikhoina apik wakhal khalubana haiki bangaktani kasidi oza gi wa tabada aikhoi gyan tajare matungda amuk khana asigumba thabak tawraroi aikhoi bu ngakpi kala sidi nupi oibigi magul haribase aina ngasigi numitse wana ngayakpani yengu noigi nasina naugi warina leikaise sarasa natro noi ikaitro noi ani khak namana pana thamlambada moi hek laikhidabadagi noi ani nungsinaba ngamte natra aisu noigi phatanaba tawki hairabadi tawba yaina adubu maduna kari kanagani migi mapa masa masimanaw khanahalaga aigi kari tungzabadu oi aibudi sel phangani adubu ai madu pamte aidi migi phanaba tawbibadutani aina pamjaribase aduna maipak damu noi anida aina haigadaba haibu alsingna thamlamba law ingkoldu nasin naw nungsina sap manana yenaduna laikai mamangda nungsi chana laimina madudada noibu minu sitkadabani ko aduga nupi noi anisu ngasidagi gyan taduna nungsina na laimina ko sisi noi ani naigona pirama selsindu ngasidi pujakro asumna kalana seldu aniduda pi ikai boy tawduna law haiba yade mai pakna aikhoigi leibak sida oza maibaguma midi atangmani oza gi wakhalon aduki matik phajai aina nongma oza da haikiba ngangkiba singdu aibu ngakpi oza thengnaramdrabadi ngasi aikhoi sumaina leirampai oza na aikhoibu nungsinahal matam pumbada afabada oibi oza damuna aigi haibu wakhalna lamjingduna aranba lambida satlaruba aikhoise ngasidi oza na bhab tahanbiri siraga loiraba mapoksida miyoiba aikhoina lan thumtabu kalaknaduna amaga nungsinahandi masi khwaidagi lanba thabakni ngasi haiba numitsidagi aikhoida natana malemsi leiriba mi pumnamaksu gyan taba oiduna sijringai matam khara hinglingai sida amana magi mateng pangnaduna nungsi sanana hingminarasi haina aina pauzil pizari kalana yam nungai ngasi noina sumna gyan tarakpase noida natana mi kayama lai aigi sida adubu aidi afaba haibiba natana phattaba thabak amata taw haikiba leitri tharo sangbina ozagi magul nongmagi asum wangkhalaki matam pumbada afaba ta oibi kundalaina ozagi laman aikhoina matam pumbada singba ngamlaroi ozana aikhoibu anauba mapuk amada pokpiri yam nungaije hausikti aikhoi amuk yaujarage salu amuk hana khatnaranuko aduga ibema noyenisu aigi nakta amuk hana laklanuko asumna moi maridu harau satki
ꯑꯣꯖꯥ ꯃꯥꯏꯕ ꯀꯂꯥꯒꯤ ꯄꯥꯎꯇꯥꯛꯇꯒꯤ ꯅꯨꯡꯁꯤꯅꯔꯝꯗꯕ ꯃꯆꯤꯟ ꯃꯅꯥꯎꯗꯨ ꯅꯨꯡꯁꯤꯅꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ꯫